mayambu ikuknona khurumjari ngasisu mayamgi ngahak pothanabagidabak manipuri horror story amamuk puduna laksari horror story asigi maming abok maibi wari asina hingliba amadi laikhidraba kanagumbi amataga mari linajati aibana wakhana sagataraga tabiriba singi ngahak pothanabagidamagta semjaba warini hojik mayamda khudol tamjari manipuri horror story abok maibi Samo amati theko luhongba kuidriba mamanaba anini makoi anina punna thabak chatminai makoi anina suriba thabakti migi makhada leiduna migi yum saba haibati cheki jogali oiduna nomagi chara taliba makoi anini makoi ani laik lasudi fajata hairabani adubu paisa puthokduna thabak leiba ngamdabadagi makoi migi makhada leiduna cheki yum saba chatlibani Makoi anina numidang athingbu phawba thabak suduna halai makoi hanadi makoi gi lekai khungang aduta khara thabak surambani adubu haujikti asum lapthokibana shahar da chaktuna thabak suri makoina thabak suri ba mafam adutaki makoi gi khungang jawbata yamdrabada pung ani mukti cycle thoduna laklibani asumna tawduna ngasisu samo amati theko makoi ki cycle ado asum thoduna numidangi pung ni pan mo tarakpa ado aitha lakli makoi anina asum satna wari watai kaya masu sanari makoi anina sanari ba wari aduta samona asum na hairi itaw yum pansilu basi onthokna matha sa khraba janida khara leiragadi tongan charo hairaklan tongan charani madagi di chakhung tongan labani na nomagi chara hindana ba hona bata awaba waigadoribani madagi amu khara leiraga isani haidana mamuk laklani mahai masing tamhandaba yaroi chahi khudingidi khosa asum henkalakadoribani khangjradai taw yum kai ka se pandabana pharaba jani adu khangaga nangdi kadobagi yum paluribano ha as yadaba ma leibadagi ni ne ai dine yum panbase tallaponi aduda ai khangariba nupido makoi gi imung manung mama paduna atopa nupada pinana ba honarakpa jani adudagi dimasu pakhatana aigida tum itung ile aisu nungsiruba kawbanina adum lawsilledana hawjikti punna waminna ba haibado tari itaw gidi kamai tawriba itaw aigisu adumangaida aikoina sarkar ge thabak tawdana tolop chabasu nati nang ai punna thabak suminari nangna phange aisu phange nangna phangdre aisu phangdre sab manaba poni adu itaw gidi lawsing kharabu ahal laman singa thambiri ai gidi madusu leiba nati hoi itaw adu budi summi aina taliba sensina marup singlup khara thangnaba adigi injang napi gi menkhatnabagi wagadani phausiang gidi thoidung di warudre aduni nei itaw gidi tangai fadana law hingkhon to leibadina khara fai ai gidi leijabra te do khangja tawrise kari karbar tawgadabano sida yungi saba chatpasina di punsi hingba ngangwadaba mandi adugi haraga itaw leiwa mantra tawdana koigi thaina lai singa thanamba chafu ahingba gaidu thirasiro madu phanglabati sana khawjaw phangi hairine itaw dadi kanana haidana khangiba adugi wari yam takhra ponida adudi itaw engoda su khar tamudana ai su tagi puning loksing oige maduna pharabati aikoi su matungin ba yaina nangdi ngasi katabu khali aidi kuirena khalakpa haudo uraga angang masa ta khara khandana haudok tabagi wani itaw haudok taba yadi se second do ngak ta khamuse kari no ne itaw numit thengjal lakone kadai dagi thengmanu pungni pandang ta da ngai se mi loina mak soka chanari basiri oida he kai da phamse ba lawse khun gi waiting sesida ne ngahak tang phamsi aduga ne surup masai mamam chamaga wari dom ta chana seba masi thawa yausi leida itaw ai hoji paisa gi yama darkar leirabani ne luhongmuda pusalluba senpham bunama ai se singnaba honabada kitni yonbra kaino khangdriye adubudi summi taw luhongba mamamda changiba sensi yamna changkhrawa jani lising manga tara laki wari na tre yam changkhre chabadana marolaba manghalliba madagi atai hena tina kalamula ai jai as jamna manghan khreboi taw
ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯁꯨꯅꯦ ꯆꯥꯅꯕ ꯈꯛꯇꯪꯗꯗ ꯑꯁ ꯄꯩꯁꯥꯁꯤ ꯂꯥꯛ ꯑꯃꯔꯣꯝ ꯆꯠꯂꯤ ꯀꯩꯅꯣ ꯏꯇꯥꯎ ꯍꯣꯏ ꯃꯣꯏꯒꯤ ꯆꯥꯅꯕꯁꯤ ꯂꯥꯛꯂꯤꯕꯗꯨ ꯈꯛꯇꯪ ꯆꯥꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯃꯌꯨꯝꯗ ꯄꯨꯕꯤ ꯑꯁꯤꯗ ꯄꯣꯠ ꯆꯩꯁꯦ ꯖꯔ 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 ꯃꯌꯦꯡ ꯇꯥꯕꯖꯥꯠꯅꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯂꯩꯋꯥ ꯇꯧꯔꯒ ꯆꯐꯨ ꯑꯍꯤꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯑꯣ ꯁꯦ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏꯅꯅꯦ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯀꯣ ꯅꯤꯡꯊꯧꯁꯤꯡꯅ ꯐꯨꯝꯂꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯩꯐꯝꯗꯨ ꯑꯉꯧꯕ ꯂꯩꯆꯤꯟ ꯊꯥꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯦꯡ ꯑꯉꯧꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯇꯧꯈꯥꯏꯔꯒ ꯄꯣꯠꯁꯤꯡꯗꯨ ꯇꯥꯟꯒꯗꯕꯅꯤ ꯂꯩꯔꯝꯕꯁꯨ ꯌꯥꯎꯏ ꯂꯩꯔꯝꯗꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯗꯨ ꯂꯩꯔꯝꯃꯒꯗꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯆꯐꯨ ꯑꯃ ꯈꯨꯜꯂꯕꯗꯤ ꯏꯕꯥꯅꯤ ꯀꯝꯗꯧꯕ ꯑꯁ ꯏꯇꯥꯎꯒꯤ ꯋꯥꯗꯨꯗꯤ ꯗꯨꯔ ꯑꯣꯔ ꯗꯥꯏꯅꯤꯗ ꯃꯗꯨꯗꯤ ꯃꯦꯕꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯋꯥꯔꯤ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯒ ꯁꯦꯟ ꯆꯥꯎꯅ ꯆꯥꯎꯅ ꯀꯠꯄ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯑꯣ ꯏꯕꯣꯇꯣꯟ ꯁꯅꯥꯔꯣ ꯍꯣꯏꯅꯦ ꯏꯕꯣꯇꯣꯟ ꯁꯅꯥꯗꯣ ꯃꯥꯅ ꯂꯥꯏꯔꯔꯝꯃꯤꯗꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯤꯒꯤ หิꯡꯈꯣꯜꯗ ꯆꯪꯉꯒ ꯃꯥꯏꯔꯦꯟ ꯍꯨꯔꯥꯟꯂꯨꯕꯒꯤ ꯐꯥꯅꯗꯅ ꯋꯥꯊꯣꯛꯅꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯇ꯭ꯔꯦꯅꯦ ꯀꯔꯣꯔꯄꯇꯤ ꯑꯣꯏꯗꯅ ꯂꯩꯔꯦꯕ ꯗꯨꯀꯥꯟꯒꯁꯤꯅ ꯄꯨꯂꯣꯠ ꯂꯩꯔꯤꯕ ꯍꯟꯗꯛꯇꯤ ꯃꯥ ꯚꯣꯠ ꯂꯦꯝꯅꯤ ꯍꯥꯏꯕꯒꯨꯝ ꯇꯧꯏ ꯃꯗꯨ ꯆꯐꯨ ꯑꯍꯤꯡꯕ ꯈꯨꯟꯕꯗꯩꯅꯦ ꯍꯥꯏꯅꯩꯅꯦ ꯑꯦ ꯃꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯣꯏꯅꯦ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯇꯥꯛꯄꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯅꯨꯕꯤꯗꯨ ꯂꯨꯅ ꯇꯧꯔꯤꯕꯗꯨ ꯅꯣꯡꯃꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤꯗꯤ ꯑꯗꯨꯝ ꯄꯤꯔꯕꯅꯤ ꯍꯅꯨꯕꯤꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅꯁꯨꯅꯦ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯍꯥꯏꯒꯨꯝꯗꯅ ꯏꯕꯣꯇꯣꯟ ꯁꯅꯥꯅ ꯏꯅꯥꯛ ꯈꯨꯜꯂꯛꯂꯤꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯉꯛꯅꯔꯤꯕꯅꯤ ꯀꯅꯥꯗꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯉꯩꯗ ꯆꯠꯁꯤꯒꯦ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯂꯩꯋꯥ ꯃꯟꯇ꯭ꯔꯕꯨ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯁꯤꯒꯦꯅꯦ ꯍꯧꯖꯤꯛ ꯆꯠꯁꯤꯔꯣ ꯑꯁ ꯏꯇꯥꯎꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨꯅ ꯀꯅꯥꯗꯒꯤ ꯇꯝꯗꯣꯔꯤꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯇꯣ ꯃꯥꯏꯕꯤꯗꯨꯗ ꯍꯪꯉꯒꯗꯤ ꯈꯪꯒꯅꯤ ꯏꯕꯣꯇꯣꯟ ꯁꯅꯥꯅꯁꯨ ꯃꯥꯏꯕꯤ ꯑꯗꯨꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯂꯧꯔꯒ ꯇꯧꯈꯤꯕꯅꯤꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤꯗꯅ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯦ ꯌꯥꯗꯕꯨ ꯌꯥꯕ꯭ꯔꯅꯦ ꯐꯪꯉꯛꯀꯗꯧꯔꯤꯕ ꯄꯣꯠ ꯑꯗꯨꯗꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯂꯧꯔꯣ ꯑꯅꯤ ꯑꯃꯅ ꯏꯕꯥꯅꯤ ꯑꯃꯃꯝ ꯌꯦꯟꯅꯒꯦ ꯁꯔꯨꯛ 3 ꯊꯣꯛꯑꯒ ꯑꯩꯈꯣいꯑꯃꯃꯝ ꯌꯦꯟꯅꯁꯤ ꯍꯥꯏꯕꯁꯤꯗ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯆꯠꯁꯦꯕ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯁꯤꯃ ꯌꯥꯔꯔꯣꯏ ꯅꯨꯡꯊꯤꯟꯁꯨ ꯌꯥꯔꯔꯣꯏ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯕꯛ ꯂꯩ ꯍꯥꯏꯔ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯒ ꯆꯪꯒꯗꯧ ꯉꯥꯏꯔꯦ ꯍꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏ ꯑꯕꯣꯛ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯑꯣꯏꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯕꯨ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯆꯐꯨ ꯑꯍꯤꯡꯕ ꯊꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯤꯟ ꯂꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯨꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ ꯑꯗꯨꯒ ꯊꯦꯛꯀꯣꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯁꯨꯃꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯍꯣꯏꯒꯤ ꯍꯨꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨꯅ ꯇꯧꯅꯨ ꯑꯩꯈꯣꯏ ꯍꯨꯏ ꯆꯥꯗꯦꯀꯣ ꯍꯨꯏ ꯆꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯪꯉꯛꯂꯒ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯕꯨ ꯀꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯁꯨ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣꯅꯦ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯗ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣ ꯂꯦꯞꯄꯝꯕꯗꯨꯗ ꯍꯥꯏ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣꯅꯦ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯑꯕꯣꯛ ꯑꯩꯈꯣꯏꯁꯤ ꯑꯕꯣꯛꯀ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯂꯥ ꯀꯥꯈꯠꯂꯣ ꯏꯃꯨꯡꯗ ꯁꯥꯟꯅꯁꯤ ꯃꯄꯥꯟꯁꯤꯗꯤ ꯏꯃꯝꯃꯦꯀꯣ ꯍꯣꯏ ꯏꯕꯣꯛ ꯏꯇꯥꯎ ꯆꯪꯉꯁꯤꯂꯣ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯀꯩꯗꯧꯕ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯅꯦ ꯑꯕꯣꯛ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯍꯥꯏꯗꯣꯛꯎꯕꯗ ꯐꯥꯒꯤ ꯇꯥꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ
ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯁꯨꯝꯗꯧꯕꯅꯤ ꯏꯕꯣꯛ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯑꯍꯤꯡꯕ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯃꯗꯨꯗꯨ ꯐꯪꯉꯕꯗꯤ ꯁꯅꯥ ꯈꯧꯖꯥꯎ ꯌꯥꯎꯔꯝꯃꯦꯗꯅ ꯍꯥꯏꯅꯕ ꯃꯗꯨꯗꯨ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯗꯅꯁꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯏꯕꯣꯛꯇꯤ ꯍꯩ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯑꯋꯣꯏꯔꯅꯦ ꯍꯣꯏ ꯑꯕꯣꯛ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨꯗ ꯂꯥꯛꯆꯔꯤꯕ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯕꯣꯠ ꯂꯦꯞꯀꯅꯦꯅ ꯇꯧꯔꯤꯕ ꯇꯥꯗ ꯏꯕꯣꯇꯣꯟ ꯁꯅꯥꯁꯨ ꯏꯕꯣꯛꯅ ꯍꯥꯏꯔꯤꯕ ꯂꯩꯋꯥꯗꯣ ꯇꯝꯕꯤꯕꯗꯒꯤ ꯆꯐꯨꯗꯣ ꯐꯪꯕꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯅꯦꯗꯅ ꯃꯤ ꯂꯣꯏꯅꯃꯛ ꯋꯥ ꯂꯥꯎꯅꯕꯅꯤ ꯅꯣꯏꯅ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤꯅꯦ ꯉꯥꯏꯈꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯛꯈꯤꯒꯦ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣꯅꯦ ꯁꯟꯙ꯭ꯌꯥꯁꯤꯗ ꯂꯥꯛꯂꯤꯕꯗꯨꯕꯣ ꯑꯌꯨꯛꯇꯔꯥ ꯅꯨꯡꯊꯤꯜꯗꯔꯥ ꯑꯃ ꯂꯥꯛꯀꯦ ꯍꯥꯏꯒꯤ ꯑꯕꯣꯛ ꯑꯩꯈꯣꯏꯁꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯆꯠꯂꯤ ꯑꯗꯒꯤ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯌꯥꯎꯔꯤꯕꯅꯤ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯑꯕꯣꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯁꯣꯏꯗꯣꯛꯅ ꯁꯪꯗꯕ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯁꯨ ꯐꯔꯦ ꯑꯗꯣ ꯅꯈꯣꯏꯕꯨ ꯇꯁꯦꯡꯅ ꯂꯩꯋꯥꯗꯨ ꯄꯥꯝꯕ꯭ꯔꯅꯦ ꯍꯣꯏ ꯑꯕꯣꯛ ꯂꯩꯋꯥꯗꯨ ꯇꯁꯦꯡꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯏꯕꯣꯛ ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯅꯦ ꯂꯩ ꯃꯗꯨꯒꯤ ꯂꯩꯐꯝꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ ꯂꯩꯋꯥꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯉꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯇꯝꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯈꯣꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯧꯕ ꯇꯥꯏꯀꯣ ꯑꯕꯣꯛ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯐꯪꯉꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄ ꯁꯔꯨꯛ ꯑꯃ ꯏꯕꯣꯛꯇ ꯄꯤꯖꯒꯦ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ 2ꯗꯨꯅ ꯏꯇꯥꯎꯒ ꯑꯩꯒ ꯑꯃꯃꯝ ꯌꯦꯟꯅꯖꯒꯦ ꯃꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯈꯜꯂꯨꯗ꯭ꯔꯦꯗ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯩꯕꯨ ꯂꯟ ꯊꯨꯝꯗꯨꯅ ꯀꯩꯗꯧꯅꯒꯗꯧꯔꯤꯕꯅꯣ ꯏꯆꯥ ꯏꯁꯨ ꯍꯥꯏꯔ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯅꯄꯨ ꯍꯥꯏꯔ ꯅꯣꯡꯀꯥꯈ꯭ꯔꯦ ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯂꯟ ꯊꯨꯝꯗꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯗꯒꯤ ꯄꯣꯠꯁꯛ ꯈꯔ ꯑꯩꯅ ꯅꯤꯒꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯄꯤꯔꯕꯗꯤ ꯂꯣꯏꯔꯦꯅꯦꯀꯣ ꯑꯕꯣꯛ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕꯖꯥꯠꯅꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯅꯤꯒꯗꯧꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯆꯍꯤ ꯑꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯨꯏꯅꯗꯣ ꯃꯗꯨꯗꯒꯤ ꯁꯔꯨꯛ ꯈꯔꯁꯨ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯌꯥꯔꯕꯗꯤ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯟ ꯊꯨꯝꯗꯣ ꯑꯩ ꯂꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯕꯣꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯖꯔꯛꯈꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯂꯧꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤꯅꯣ ꯅꯨꯃꯤꯠ ꯈꯛꯇꯒꯤ ꯂꯧꯔꯕꯗꯤ ꯀꯩꯗꯧꯅꯒꯅꯤ ꯆꯍꯤ 5-10ꯗꯤ ꯄꯤꯕ ꯇꯥꯔꯦꯗꯅ ꯏꯕꯣꯛ ꯆꯍꯤ 5-10ꯗꯤ ꯌꯥꯝꯃꯜꯂꯤꯗꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯅꯕꯥꯅꯤ ꯈꯥꯏꯖꯤꯟꯅꯔꯒ ꯆꯍꯤ 10ꯗꯤ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯁꯥꯃꯣ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯏꯇꯥꯎ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯒ ꯁꯤꯈ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯀꯅꯥꯅ ꯈꯪꯅꯤ ꯉꯥꯁꯤ ꯊꯣꯛꯈꯤꯕꯗ ꯒꯥꯔꯤꯅ ꯊꯣꯝꯃꯒ ꯁꯤꯔꯗꯤ ꯀꯩꯁꯨ ꯀꯥꯟꯅꯄꯣꯟꯇꯦꯕ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯄꯣꯛꯅꯤ ꯍꯤꯡꯂꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯔꯝꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯕꯣꯛ ꯑꯩꯒꯤꯗꯤ ꯆꯍꯤ 5 ꯍꯥꯏꯕꯗꯣ ꯌꯥꯖꯔꯦ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯆꯍꯤ 5 ꯃꯉꯣꯟꯗ ꯍꯥꯏꯅꯕꯤꯔꯣ ꯀꯔꯤꯅꯣꯅꯦ ꯁꯥꯃꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯕꯣꯛꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯆꯍꯤ 10 ꯍꯥꯏꯕꯗꯣ ꯏꯕꯥꯅꯤ ꯈꯥꯏꯒꯠꯅꯖꯔꯦ ꯑꯕꯣꯛꯇ ꯑꯗꯨꯝ ꯄꯤꯊꯣꯛꯆꯔꯕꯅꯤ ꯑꯗꯨꯒ ꯄꯨꯏꯅ ꯍꯥꯏꯕꯗꯨꯅ ꯀꯌꯥꯝ ꯂꯧꯒꯗꯧꯔꯤꯕ ꯃꯗꯨꯗꯤ ꯌꯥꯝꯃꯣꯏꯗ 100ꯗ 10 ꯃꯨꯛꯇꯅꯤ ꯏꯕꯣꯛꯁꯤꯗꯤ ꯌꯦꯟꯊꯣꯛꯅ ꯇꯥꯡꯉꯕ ꯄꯣꯠ ꯂꯧꯋꯦꯗ ꯀꯝꯗꯧꯕ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯣꯏ ꯏꯕꯣꯛ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯑꯗꯨꯗ ꯂꯥꯛꯎ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯆꯐꯨꯗꯣ ꯂꯩꯐꯝꯗꯨ ꯑꯩ ꯇꯥꯛꯂꯒꯦ ꯑꯗꯨꯗꯨꯒ ꯃꯗꯨꯗ ꯆꯪꯕꯗ ꯁꯣꯟꯒꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯃꯗꯨ ꯇꯧꯕꯗ ꯆꯪꯒꯗꯕ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯇꯥꯛꯂꯒꯦꯀꯣ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯣꯏ ꯏꯕꯣꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯣ ꯏꯇꯥꯎ ꯆꯠꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯅ ꯃꯌꯨꯝꯂꯣꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯜꯍꯧꯏ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯁꯤꯕꯒꯥꯁꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯀꯤꯅꯗꯦꯗ ꯐꯩ ꯇꯧꯁꯤꯅꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯤ ꯏꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯏꯇꯥꯎ
ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯍꯤ 5 ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯆꯍꯤ 5ꯒꯤ ꯃꯇꯝꯒꯥꯏꯁꯤ ꯁꯥꯡꯈ꯭ꯔꯕ ꯆꯍꯤꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯇꯥꯎ꯫ ꯑꯗꯨꯕꯨ ꯆꯍꯤ 5ꯗꯨ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ? ꯀꯅꯥꯅ ꯈꯪꯅꯤ ꯍꯥ? ꯁꯅꯥ ꯂꯨꯄꯥꯗꯨ ꯐꯪꯉꯀꯥꯟꯗ ꯏꯇꯥꯎ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯑꯃꯨꯛ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦꯅꯦ꯫ ꯁꯦꯁ! ꯏꯇꯥꯎ ꯁꯥꯃꯣ, ꯅꯪꯒꯤ ꯀꯣꯛꯁꯤꯗꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯐꯝꯗꯧ ꯀꯣꯛꯅꯤꯍꯦ꯫ ꯈꯔ ꯇꯧꯔꯛꯀꯅꯤ꯫ ꯁꯤꯀꯥꯟꯗꯦꯁꯦ ꯃꯗꯨꯗ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯏꯕꯣꯛꯀꯤ ꯃꯌꯨꯝꯗ ꯆꯠꯄ, ꯑꯗꯨꯒꯅꯦ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯁꯅꯥꯁꯤꯡꯗꯨ ꯐꯪꯗꯕ ꯃꯇꯨꯡ ꯃꯣꯏꯒꯤ ꯌꯨꯝꯗ ꯁꯨꯡꯆꯠ ꯆꯠꯀꯗꯕ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ꯫ ꯍꯣꯏꯗꯍꯦ, ꯃꯗꯨꯅ ꯐꯔꯅꯤ꯫ ꯁꯤꯀꯥꯟꯗꯦꯁꯦ, ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩꯁꯨ ꯍꯜꯂꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯁꯣꯏꯅꯔꯒꯨꯝꯁꯤ, ꯄꯨꯡ 7 ꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯈꯣꯏ ꯊꯕꯛ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ꯫ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯃꯍꯥꯛ ꯏꯔꯨ ꯏꯖꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕꯗꯣ ꯉꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯝꯕꯤꯔꯩꯗꯣ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯆꯪꯉꯣ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯑꯣ, ꯏꯃꯨꯡꯗ ꯇꯥꯛꯀꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯪꯂꯛꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯅꯥ ꯑꯃꯗ ꯑꯌꯦꯛꯄ ꯃꯦꯞ ꯑꯃꯁꯨ ꯄꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯤꯡ ꯃꯊꯪ ꯇꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯨꯁꯨ ꯇꯥꯛꯂꯛꯂꯤ꯫ ꯂꯩꯋꯥ ꯑꯗꯨꯗꯤ ꯈꯔ ꯁꯝꯃꯤ, ꯈꯔꯁꯨ ꯆꯝꯃꯤ, ꯍꯦꯛ ꯂꯣꯜꯂꯨꯕꯗ ꯐꯪꯉꯣꯏꯗꯕ ꯑꯃꯗꯤ ꯇꯧꯁꯤꯟꯅꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯣꯅ, ꯑꯕꯣꯛ, ꯁꯤꯒꯤ ꯂꯩꯋꯥꯁꯤꯕꯨ ꯁꯣꯟꯕꯗ ꯇꯁꯦꯡꯅꯃꯛ ꯁꯅꯥꯗꯨꯕꯨ ꯐꯪꯒꯗ꯭ꯔꯅꯦ? ꯍꯥꯏ, ꯅꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯂꯥꯏ ꯍꯥꯏꯗꯅꯕꯨ ꯂꯩꯋꯥ ꯀꯧꯔꯤꯕꯅꯤꯅꯦ꯫ ꯆꯠꯂꯣ, ꯃꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯨꯔꯣꯀꯣ꯫ ꯍꯣꯏ ꯑꯕꯣꯛ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯂꯥꯏꯕꯛ ꯌꯦꯡꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯕꯣ? ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯂꯧꯕꯨꯛ ꯐꯥꯎꯗꯔꯣ, ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯥꯎꯄꯨꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨ ꯂꯩꯔꯒꯅꯤ꯫ ꯍꯥꯎꯄꯨꯜꯂꯤ ꯍꯥꯏꯁꯤꯕꯨ ꯈꯣꯡꯅꯥꯡ 3 ꯈꯝꯕ꯭ꯔꯥꯡꯅ ꯍꯧꯕ ꯂꯝꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ, ꯆꯤꯡ ꯂꯝꯕꯤ ꯇꯥꯕ ꯂꯝꯕꯤꯗꯨꯅꯤꯅꯦ꯫ ꯑꯗꯣ ꯃꯣꯏꯗꯤ ꯆꯤꯡꯗꯨꯒꯤ ꯃꯃꯤꯡꯒꯁꯨ ꯍꯥꯏꯔꯤ꯫ ꯀꯔꯤꯕ ꯆꯤꯡꯗꯣ? ꯆꯤꯡꯈꯥꯔꯦꯜ꯫ ꯆꯤꯡꯈꯥꯔꯦꯜꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯋꯥꯏꯈꯨꯂꯣꯛꯁꯤ ꯋꯥꯏꯈꯨ ꯌꯥꯝ ꯂꯩꯕ ꯆꯠꯂꯣ꯫ ꯀꯅꯥ ꯈꯪꯄꯣꯅꯣꯗ, ꯆꯠꯂ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯗ꯭ꯔꯣ? ꯂꯟ ꯊꯨꯝ ꯍꯥꯏꯕꯁꯤꯗꯤ ꯏꯅꯥꯛꯇ ꯀꯨꯏꯅ ꯏꯟꯅꯔꯒ ꯂꯩꯕ ꯖꯥꯠꯅꯤꯗ, ꯑꯩꯈꯣꯏꯅ ꯈꯨꯟꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯈꯥꯔꯦꯜ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯛꯈꯤꯕ ꯆꯤꯡ ꯑꯗꯣ ꯀꯥꯕ ꯍꯧꯔꯛꯄꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯨ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯣ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯗꯗꯤ ꯆꯤꯡꯒꯤ ꯃꯊꯛꯇꯣ ꯂꯩꯆꯤꯟꯅ ꯊꯥꯃꯟꯈꯤꯕꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯎꯈꯤꯗ꯭ꯔꯤ꯫ ꯆꯤꯡ ꯑꯗꯣ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯀꯥꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯨꯝ ꯏꯃꯝ ꯃꯝꯁꯤꯜꯂꯤ, ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯉꯤ꯫ ꯃꯈꯣꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟ ꯐꯥꯎꯕ ꯎꯅꯗꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯤ꯫ ꯌꯦꯡꯊꯈꯤꯕꯗ ꯎꯟꯒꯤ ꯎꯟ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯤ, ꯂꯩꯆꯤꯟꯒꯤ ꯂꯩꯆꯤꯟ ꯉꯥꯛꯇꯃꯛ ꯉꯥꯏꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯗꯣ ꯄꯥꯈꯠꯂꯛꯏ꯫ ꯏꯇꯥꯎ, ꯀꯔꯤꯅꯣ ꯂꯩꯆꯤꯟꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ? ꯑꯩꯈꯣꯏꯕꯨ ꯇꯣꯛꯂꯁꯤꯔ ꯊꯕꯛꯁꯤꯕꯣ? ꯏꯇꯥꯎ, ꯑꯕꯣꯛ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯂꯛꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯂꯥꯛꯂꯤꯕꯁꯦ ꯆꯐꯨꯗꯨꯕꯨ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯉꯍꯥꯟ ꯃꯈꯩ ꯆꯠꯄ ꯂꯝꯕꯤꯒ ꯃꯥꯟꯅꯗ꯭ꯔꯤꯕꯁꯦ꯫ ꯀꯥꯟꯗꯦꯁꯦ, ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯇꯧꯁꯤ, ꯑꯗꯨꯒꯅꯦ ꯋꯥꯏꯈꯨꯂꯣꯛ ꯊꯤꯁꯤ꯫ ꯑꯁꯨꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯥꯃꯣꯅ, ꯂꯣꯛꯅꯨꯡ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ, ꯏꯁꯤꯡ ꯃꯈꯣꯟ ꯇꯥꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯇꯥꯏꯅꯦ, ꯆꯪꯁꯤꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯋꯥꯏꯈꯨꯂꯣꯛ ꯍꯥꯏꯔꯤꯕ
ꯂꯣꯛ ꯑꯗꯣ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯂꯣꯛ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯃꯨꯔꯩꯅꯩ ꯑꯗꯨꯒ ꯈꯔ ꯃꯇꯦꯛ ꯈꯔꯗꯅ ꯉꯥꯡꯂꯩꯅꯩ ꯃꯆꯨ ꯃꯆꯨ ꯅꯥꯏꯅ ꯏꯁꯤꯡ ꯑꯗꯣ ꯆꯦꯜꯂꯤ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯈꯜꯂꯤ ꯏꯇꯥꯎ ꯂꯣꯛ ꯑꯁꯤꯁꯨ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯂꯣꯛ ꯑꯃꯗꯤ ꯅꯠꯇ꯭ꯔꯤ ꯃꯁꯤꯕꯨ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕ ꯂꯣꯛ ꯅꯠꯇꯕ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯂꯣꯛ ꯑꯣꯏꯔꯕ ꯆꯠꯂꯣ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯑꯁ꯭ꯋꯥꯏ ꯃꯇꯦꯛ ꯈꯔꯁꯤꯗꯅ ꯃꯨꯔꯩꯅꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗꯅ ꯉꯥꯡꯂꯩꯅꯤ ꯑꯗꯨꯒ ꯑꯁ꯭ꯋꯥꯏ ꯈꯔ ꯆꯠꯊꯣꯛꯂꯒꯅ ꯏꯁꯤꯡꯁꯦ ꯇꯔꯨ ꯇꯔꯨ ꯆꯦꯜꯂꯤ ꯃꯁꯤꯒꯤ ꯏꯁꯤꯡꯁꯦ ꯊꯛꯎ ꯂꯧꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯊꯦꯛꯀꯣ ꯑꯩꯗꯤ ꯏꯁꯤꯡꯁꯤ ꯎꯔꯨꯕꯗꯒꯤ ꯏꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯈꯧꯔꯥꯡꯈ꯭ꯔꯦꯗ ꯑꯩ ꯁꯤꯔꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ ꯀꯥꯟꯗꯦꯁꯦ ꯏꯕꯣꯛ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯋꯥꯏꯈꯨꯂꯣꯛ ꯑꯁꯤꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯍꯪꯀꯠꯅ ꯆꯠꯂꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯅꯨꯡꯖꯥꯎꯗꯨꯒꯤ ꯈꯔ ꯆꯠꯂꯒ ꯄꯥꯝꯕꯤ ꯃꯆꯥ ꯁꯅꯥ ꯃꯆꯨ ꯃꯥꯟꯕ ꯑꯃ ꯍꯧꯔꯝꯒꯅꯤ ꯃꯗꯨꯒꯤ ꯂꯩ ꯑꯗꯨꯁꯨ ꯁꯅꯥ ꯃꯆꯨ ꯃꯥꯟꯅ ꯁꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯅꯤ ꯂꯩ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯋꯥꯁꯤꯡꯗꯨ ꯁꯣꯜꯂꯒ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯈꯥꯏꯌꯨ ꯑꯗꯨꯀꯥꯟꯗ ꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯀꯥꯟꯗꯦꯁꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯂꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯍꯥꯏꯕꯗꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯍꯪꯀꯠꯅ ꯃꯈꯣꯏ ꯑꯁꯨꯝ ꯆꯠꯈꯠꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃ ꯊꯦꯡꯅꯔꯤ ꯅꯨꯡꯖꯥꯎ ꯑꯗꯣ ꯀꯨꯏꯃꯟꯈꯤꯕꯅ ꯏꯁꯪ ꯀꯥꯁꯜꯂꯤ ꯃꯨꯔꯩꯅꯔꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯣꯅ ꯑꯁ ꯃꯁꯤꯒꯤ ꯅꯨꯡꯖꯥꯎꯁꯤꯅꯒ ꯋꯥꯟꯊꯔꯛꯇꯅ ꯅꯜꯂꯗꯤ ꯕꯤꯔꯤꯠ ꯍꯥꯏꯔꯒ ꯂꯣꯏꯅꯤꯍꯦ ꯑꯁ ꯂꯥꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯊꯦꯛꯀꯣꯅ ꯁꯥꯃꯨꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯆꯤꯡꯉꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯒꯤ ꯃꯆꯨ ꯃꯥꯟꯕ ꯄꯥꯝꯕꯤ ꯑꯗꯨ ꯍꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯂꯩ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯃꯆꯨ ꯃꯥꯟꯅ ꯁꯥꯠꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯣ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯍꯧꯕ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯪꯕ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯤ ꯃꯗꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯗꯪ ꯗꯪ ꯅꯤꯟꯕꯒꯨꯝ ꯁꯅꯤꯟ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ ꯅꯤꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯏꯇꯥꯎ ꯐꯅ ꯂꯨꯔꯦ ꯇꯧꯔꯤꯕꯁꯤ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯅꯨꯡꯊꯤꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯨꯡꯗꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯕꯗꯁꯨ ꯈ꯭ꯋꯥꯡ ꯈꯔ ꯍꯦꯟꯅ ꯂꯨꯇꯅ ꯇꯧꯊꯔꯕꯅꯤ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯗ ꯇꯧꯁꯤꯟꯅꯔꯤꯕ ꯖꯥꯠꯂꯣ ꯏꯇꯥꯎ ꯈꯔ ꯂꯥꯎꯅ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯁꯣꯝꯅ ꯊꯦꯛꯀꯣꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯈꯔ ꯂꯥꯎꯅ ꯑꯃꯨꯛ ꯇꯧꯔꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯧꯊꯔꯛꯄꯗ ꯃꯈꯣꯏꯒꯤ ꯊꯕꯥꯛ ꯆꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯀꯥꯛ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯩ ꯃꯗꯨ ꯊꯦꯡꯅꯕꯗ ꯁꯥꯃꯣꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯂꯣꯛꯅꯨꯡꯗ ꯂꯩꯕ ꯅꯨꯡꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯇꯧꯊꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯊꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯣ ꯆꯐꯨ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯁꯥꯃꯣ ꯍꯔꯥꯎꯈꯤꯕꯅ ꯊꯦꯛꯀꯣꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯊꯦꯛꯀꯣ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯛꯀꯣꯗ ꯃꯃꯥꯏ ꯆꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥ ꯀꯗꯥꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯆꯐꯨꯒꯤ ꯃꯄꯥꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯒꯥꯏꯗꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯆꯧꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯁꯥꯃꯣꯅ ꯏꯇꯥꯎ ꯊꯥꯡꯀꯠꯁꯤꯁꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯁꯤ ꯀꯔꯤꯅꯣ ꯃꯈꯣꯡꯁꯤꯗꯤ ꯌꯣꯠꯅ ꯀꯨꯞꯁꯜꯂꯤꯗꯅ ꯌꯣꯠꯂꯤꯅꯒꯁꯨ ꯌꯥꯝ ꯐꯥꯖꯤꯜꯂꯤꯅꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯗꯅꯅꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯦ ꯊꯥꯡꯀꯠꯂꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯆꯐꯨ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯊꯛꯀ ꯊꯥꯡꯀꯠꯂꯛꯂꯤ ꯑꯗꯨꯒ ꯆꯐꯨ ꯑꯗꯣ ꯂꯣꯛ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯥꯝꯊꯣꯛꯄꯗꯗꯤ ꯆꯐꯨ ꯑꯗꯣ ꯁꯅꯥꯅ ꯃꯇꯨꯝ ꯇꯥꯔꯒ ꯁꯦꯝꯕ ꯆꯐꯨ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯁꯣꯏꯗ꯭ꯔꯦ ꯁꯅꯥꯒꯤ ꯆꯐꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯁꯜꯂꯤꯕ ꯌꯣꯠꯄꯥꯛ ꯑꯃꯗꯤ ꯌꯣꯠꯄꯥꯛ ꯑꯗꯨꯕꯨ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯗꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯄꯨꯡ 3 ꯂꯣꯝ ꯆꯪꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯌꯣꯠꯂꯤ ꯑꯗꯣ ꯊꯥꯗꯠꯄ ꯉꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝꯗꯣ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕ ꯑꯗꯨꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯊꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯥꯏꯊꯣꯡ ꯑꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯕꯤ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯣꯅ ꯍꯤ ꯀꯩꯅꯣꯁꯤꯗꯤ ꯏꯇꯥꯎ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯤꯠꯁꯦ ꯁꯔꯨ ꯁꯔꯥꯡ ꯑꯣꯏꯅ ꯇꯥꯏ ꯑꯩꯕꯨ ꯁꯔꯨ ꯁꯔꯥꯡ ꯑꯣꯜꯂꯕ꯭ꯔꯥ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯌꯥꯔꯁꯦ ꯇꯣꯛꯑꯣ ꯀꯩꯝꯇ ꯑꯣꯏꯗꯦ ꯑꯩ ꯍꯨꯝꯃꯒ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯍꯨꯝꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯨꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ ꯑꯗꯨꯅ ꯐꯥꯔꯛꯄ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯏꯇꯥꯎ ꯑꯩ ꯈꯨꯠꯁꯤ ꯐꯥꯈ꯭ꯔꯦ
ꯀꯔꯝꯅ ꯐꯥꯈ꯭ꯔꯦ ꯑꯝꯇ ꯆꯤꯡꯈꯠꯂꯨꯅꯤ ꯏꯇꯥꯎ ꯑꯃꯨꯛꯀ ꯆꯤꯡꯈꯠꯂꯨꯅꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯃꯣꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯑꯗꯨ ꯂꯨꯞꯁꯟꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯐꯨꯀꯠꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯐꯨꯀꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤ ꯈꯨꯈ꯭ꯔꯕ ꯄꯤꯛꯈ꯭ꯔꯕ ꯃꯤꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯆꯜꯂꯔꯣꯏꯗꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤ ꯑꯁꯨꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯤꯡꯁꯤꯟꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤ ꯐꯖꯔꯕ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯄꯥꯠ ꯑꯃꯗꯒꯤ ꯐꯥꯎꯒꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯐꯥꯎꯒꯠꯂꯛꯄꯒ ꯄꯥꯠ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨꯅ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯄꯥꯠꯇꯅꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛꯇ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯕ ꯇꯥꯏꯅꯦ ꯑꯗꯨꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯀꯔꯝꯅꯅꯣ ꯏꯕꯥꯅꯤꯅ ꯄꯥꯠ ꯑꯁꯤꯗ ꯐꯥꯎꯒꯠꯂꯛꯏꯕꯁꯤꯕꯣ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯀꯥꯈꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯒ ꯄꯥꯠ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯂꯛꯏ ꯄꯥꯠ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯣ ꯌꯥꯝꯅ ꯐꯖꯩ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯣꯜꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯄꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯪꯈ꯭ꯔꯤ ꯑꯗꯨꯝꯅ ꯀꯪꯈꯤꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯏꯪꯅ ꯃꯤꯌꯦꯡꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯒꯨꯝꯅ ꯉꯥꯜꯂꯤ ꯊꯣꯟꯅꯁꯨ ꯁꯥꯗꯤ ꯏꯪꯁꯨ ꯏꯪꯗꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯂꯦꯞꯇꯅ ꯍꯨꯝꯂꯤ ꯑꯗꯨꯝꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯗ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯅꯣꯝꯂꯤ ꯐꯖꯔꯕ ꯁꯪꯁꯥꯔ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯀꯣꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯂꯥꯏꯔꯩꯕꯥꯛ ꯌꯧꯔꯕ꯭ꯔꯥ ꯒꯥꯏꯗꯨꯔꯣ ꯑꯁ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕꯗꯨꯗꯤ ꯏꯇꯥꯎ ꯁꯤꯔꯀꯥꯟꯗ ꯌꯧꯒꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯤꯁꯨ ꯁꯤꯗꯅ ꯀꯅꯥꯅ ꯈꯪꯅꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯕꯗꯨ ꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯔꯥ ꯁꯤꯕꯗꯕꯨ ꯊꯋꯥꯏꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯅꯥꯅ ꯁꯤꯟꯅꯒꯦ ꯍꯣꯏꯁꯦ ꯁꯨꯝ ꯆꯠꯁꯤ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯖꯔꯕ ꯃꯄꯥꯟ ꯅꯤꯡꯊꯤꯅ ꯁꯥꯔꯕ ꯍꯩꯈꯥ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯖꯒꯥ ꯑꯃꯗꯅ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌా ꯑꯃꯁꯨ ꯍꯧꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯁꯥ ꯀꯌా ꯑꯃꯁꯨ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯃꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯩ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯂꯥꯛꯂꯤꯕꯁꯦ ꯁꯣꯏꯗ꯭ꯔꯦ ꯃꯤꯔꯝꯂꯦꯟꯗꯤ ꯅꯠꯇ꯭ꯔꯦ ꯂꯥꯏꯔꯝꯂꯦꯟꯅꯤ ꯏꯕꯥꯅꯤ ꯁꯤꯔꯕꯅꯤꯅꯦ ꯏꯇꯥꯎ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯐꯖꯔꯕ ꯁꯒꯣꯜ ꯑꯃ ꯇꯞꯅ ꯇꯞꯅ ꯆꯠꯂꯤꯕꯗꯨ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯁꯒꯣꯜꯁꯤꯗꯤ ꯐꯖꯈ꯭ꯔꯗ ꯑꯩꯈꯣꯏꯗꯤ ꯁꯒꯣꯜ ꯎꯗꯕ ꯐꯅꯕꯨ ꯀꯨꯏꯔꯕꯅꯤꯅꯦ ꯌꯦꯡꯉꯨꯅꯦ ꯃꯇꯨꯒꯁꯤ ꯅꯥꯟꯗ꯭ꯔꯣ ꯉꯥꯏꯈꯣ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯉꯒ ꯏꯕꯥꯅꯤ ꯊꯧ ꯁꯥꯟꯁꯤ ꯍꯥꯏꯕ꯭ꯔꯣ ꯊꯦꯀꯣ ꯅꯪꯕꯨ ꯁꯒꯣꯜ ꯊꯧꯕ ꯍꯩꯕ꯭ꯔꯥꯅꯦ ꯀꯔꯤꯒꯤ ꯍꯩꯇꯅꯤ ꯍꯩ ꯀꯩꯅꯣ ꯀꯥꯟꯗꯦꯁꯤ ꯊꯧꯁꯤꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯅ ꯁꯒꯣꯜ ꯑꯗꯣ ꯇꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯗꯤ ꯅꯣꯝꯍꯧ ꯆꯦꯜꯂꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯗꯦ ꯇꯥꯟꯅꯕꯗ ꯑꯗꯨꯃꯛ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯗ ꯇꯣꯡꯒꯦ ꯇꯧꯏꯗꯨꯗꯤ ꯑꯗꯨꯝꯅ ꯃꯤꯔꯣꯜ ꯂꯣꯜꯂꯛꯄ ꯑꯗꯨꯗ ꯁꯥꯃꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯄꯨꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯊꯦꯀꯣꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯉꯛꯄꯁꯨ ꯐꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯀꯣꯅ ꯏꯇꯥꯎ ꯁꯤꯒꯤ ꯁꯒꯣꯜꯁꯤꯗꯤ ꯃꯤꯔꯣꯜ ꯉꯥꯡꯉꯤꯅꯦ ꯃꯤꯔꯣꯜ ꯉꯥꯡꯉꯤ ꯑꯁ ꯆꯤꯡꯈꯠꯂꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯀꯣꯅ ꯁꯥꯃꯨꯗꯣ ꯆꯤꯡꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯁꯒꯣꯜ ꯇꯣꯡꯕꯗꯤ ꯍꯩꯇꯦ ꯁꯒꯣꯜ ꯊꯧꯒꯅꯦꯒꯥꯏꯁꯨ ꯈꯜꯂꯤ ꯅꯕꯥꯅꯤꯕꯨ ꯑꯅꯧꯕ ꯂꯥꯛꯄ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯦꯀꯣꯅ ꯀꯔꯤꯅꯣ ꯑꯅꯧꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯂꯥꯏꯔꯩꯕꯥꯛꯂꯥ ꯅꯠꯇ꯭ꯔꯒꯅ ꯁꯔꯒ ꯍꯥꯏꯕꯗꯨꯔꯣ ꯌꯦꯡꯉꯨꯅꯦ ꯑꯅꯤꯁꯤ ꯅꯨꯡꯉꯥꯏꯔꯤꯖꯥꯠꯅꯤꯅꯦ ꯅꯕꯥꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯒ ꯂꯥꯛꯈꯤꯕꯅꯣ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯥꯛꯈꯤꯕ꯭ꯔꯣ ꯍꯣꯏ ꯃꯥꯅꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯥꯛꯈꯤꯕꯅꯤ ꯀꯨꯏꯔꯔꯣꯏ ꯅꯈꯣꯏ ꯄꯦꯟꯅ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯕꯗ ꯉꯁꯤ ꯃꯉꯥꯏ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯒꯗꯕꯅꯤꯗ ꯐꯔꯦ ꯅꯨꯡꯉꯥꯏꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ
ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯌꯥꯡꯕꯗꯨ ꯎꯕꯗ ꯊꯦꯛꯀꯣꯅ ꯏꯃꯩ ꯃꯥꯏ ꯃꯁꯤꯗꯤ ꯄꯨꯔꯥ ꯁ꯭ꯄꯤꯠꯃꯦꯟꯒ ꯍꯥꯏꯅꯕꯗꯨꯅꯤꯍꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯔꯛꯏ ꯇꯥꯔꯛꯂꯤꯕ ꯅꯣꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯊꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯏꯇꯥꯎ ꯆꯨꯍꯤ ꯍꯩꯙꯔꯛꯑꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯍꯥ ꯊꯨꯝꯗ꯭ꯔꯨꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯊꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯂꯦꯞꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯕꯥꯅꯤ ꯌꯦꯡꯅꯩ ꯑꯗꯨꯒ ꯆꯐꯨ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯑꯀꯟꯕ ꯌꯣꯠꯀꯤ ꯃꯄꯥꯛ ꯑꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯌꯣꯠꯂꯤ ꯑꯗꯣ ꯐꯥꯖꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯐꯨ ꯑꯗꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯊꯛ ꯑꯗꯨꯗ ꯁꯅꯥ ꯃꯆꯨ ꯃꯥꯜꯂꯕ ꯂꯩ ꯑꯗꯣ ꯊꯥꯖꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯎꯠꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯏꯇꯥꯎ ꯏꯁꯥꯁꯤ ꯏꯌꯥꯡ ꯌꯥꯡꯗ꯭ꯔꯣ ꯑꯩꯁꯤ ꯄꯥꯏꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯥꯏꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ ꯄꯥꯏꯔꯒ ꯌꯦꯡꯁꯤ ꯍꯥꯏꯕ꯭ꯔꯣ ꯊꯦꯛꯀꯣ ꯅꯪꯁꯨ ꯅꯣꯡ ꯃꯔꯤꯛ ꯁꯣꯏꯔꯦ ꯆꯨꯍꯤ ꯃꯔꯤꯛ ꯈꯔ ꯊꯛꯎꯕꯗꯒꯤ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯛꯑꯦꯅꯦ ꯍꯥ ꯌꯦꯡꯉꯨ ꯄꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯁꯤꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯗ ꯀꯥꯈꯠꯂꯒ ꯑꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯦꯛꯀꯣꯅ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯄꯗ ꯃꯁꯥ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯄꯥꯏꯕꯒꯨꯝ ꯌꯥꯝꯅ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯏꯕꯁꯨ ꯉꯝꯂꯦ ꯍꯥꯏꯕ ꯈꯪꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯟꯅ ꯆꯣꯡꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯣꯡꯂꯛꯄꯗ ꯐꯖꯔꯕ ꯂꯩꯀꯣꯜ ꯀꯌꯥ ꯑꯃꯁꯨ ꯎꯔꯤ ꯑꯗꯨꯒ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌా ꯑꯃꯁꯨ ꯎꯔꯤ ꯑꯗꯨꯒꯨꯝꯂꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯄꯣꯠꯁꯤꯡ ꯃꯌꯥꯝ ꯑꯃ ꯎꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯣꯡꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯖꯔꯕ ꯁꯅꯥ ꯂꯨꯄꯥꯅ ꯄꯩꯗꯨꯅ ꯊꯝꯕ ꯁꯅꯥꯒꯤ ꯆꯤꯡꯖꯥꯎ ꯀꯌꯥ ꯑꯃ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯦꯛꯀꯣꯅ ꯏꯇꯥꯎ ꯁꯅꯥꯒꯤ ꯆꯤꯡꯖꯥꯎꯅꯤꯅꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝꯁꯤ ꯄꯨꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯁꯨꯔꯣꯟ ꯆꯔꯣꯟ ꯐꯧꯕ ꯊꯕꯛ ꯁꯨꯗꯅ ꯆꯥꯕ ꯌꯥꯔꯅꯤ ꯏꯇꯥꯎ ꯉꯥꯏꯈꯣꯅꯦ ꯏꯕꯥꯅꯤꯁꯤ ꯁꯅꯥꯁꯤ ꯄꯨꯔꯒ ꯀꯗꯣꯝ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯂꯝꯕꯤ ꯈꯪꯕ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯒꯤꯗꯤ ꯈꯪꯉꯤꯍꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯏꯕꯥꯅꯤꯅꯅꯦ ꯉꯝꯂꯤꯕ ꯃꯈꯩ ꯈꯣꯝꯖꯤꯜꯂꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯎꯒꯠꯂꯛꯈꯤꯕ ꯄꯥꯠꯇꯣ ꯑꯗꯨꯗ ꯂꯨꯞꯂꯒꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞꯊꯔꯒꯗꯤ ꯑꯩꯈꯣꯏ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯣꯏꯗ꯭ꯔꯅꯦ ꯍꯣꯏꯗꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯀꯥꯏꯗꯦꯁꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯦ ꯂꯧꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯁꯅꯥ ꯂꯨꯄꯥꯒꯤ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯄꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯟꯅ ꯆꯣꯡꯕ ꯉꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯣꯡꯗꯨꯅ ꯂꯥꯛꯄꯅ ꯁꯅꯥꯒꯤ ꯆꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯁꯅꯥꯒꯤ ꯆꯤꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯀꯣꯛꯅ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯊꯨꯒꯥꯏꯕ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛꯇꯒꯤ ꯏ ꯁꯤꯟꯊꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯀꯌా ꯑꯃꯁꯨ ꯈꯪꯅꯔꯤ ꯃꯗꯨ ꯎꯕꯗ ꯊꯦꯛꯀꯣꯅ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯅ ꯊꯨꯒꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯃꯇꯨꯝ ꯌꯥꯎꯔꯝꯃꯤꯅꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯌꯥꯎꯔꯝꯃꯤꯅꯦ ꯃꯁꯤꯒꯤ ꯁꯅꯥ ꯃꯌꯥꯝꯁꯤ ꯄꯩꯔꯤ ꯃꯥꯜꯂꯦꯅꯦ ꯃꯥꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯁꯤꯡ ꯑꯗꯨꯕు ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯁꯅꯥ ꯂꯧꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯕꯥꯅꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯂꯤꯕ ꯑꯁꯤꯒꯨꯝ ꯇꯧꯅꯤꯡꯕ꯭ꯔꯣ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯧꯔꯣ ꯍꯧꯖꯤꯛꯃꯛ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯄꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯅ ꯅꯨꯔꯣꯛ ꯑꯁꯤꯗ ꯂꯩꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯅꯨꯔꯣꯛꯅꯤ ꯍꯥꯏꯕ ꯏꯇꯥꯎ ꯊꯦꯛꯀꯣ ꯏꯕꯥꯅꯤ ꯆꯠꯂꯧꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯁꯅꯥꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯧꯔꯣ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯉꯥꯏꯈꯣ ꯁꯥꯃꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯅꯣꯔꯣꯛꯁꯤꯗ ꯁꯨꯝ ꯂꯩꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ
ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯐꯪꯈꯤꯅꯤ ꯍꯥꯏꯗꯨꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯖꯤꯟꯅꯕ ꯃꯥꯜꯂꯤ ꯌꯦꯡꯉꯨꯅꯦ ꯃꯍꯥꯛꯅ ꯅꯣꯛꯑꯒ ꯆꯠꯈ꯭ꯔꯤꯖꯤꯕꯨꯅꯦ ꯅꯪꯁꯨ ꯋꯥꯔꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯣꯔꯣꯛ ꯍꯥꯏꯕꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯃꯩ ꯉꯔꯪ ꯉꯔꯪ ꯆꯥꯛꯄ ꯑꯃꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯄꯥꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯠꯅꯩ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯤ ꯁꯔꯒꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯍꯥꯏꯕꯗꯨꯅꯤ ꯌꯦꯡꯉꯨꯅꯦ ꯁꯅꯥꯒꯤ ꯆꯤꯡ ꯑꯁꯤꯕꯨ ꯅꯣꯔꯣꯛꯇ ꯂꯩꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯅꯥꯁꯤꯡ ꯑꯁꯤ ꯐꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯦꯗꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯄꯨ ꯑꯗꯨꯒ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯐꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯔꯗꯅ ꯀꯥꯟꯅꯗꯦ ꯁꯅꯥꯁꯤꯡ ꯑꯁꯦ ꯏꯕꯥꯅꯤꯅꯅꯦ ꯃꯁꯤ ꯂꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯑꯃꯨꯛ ꯆꯠꯂꯨꯔꯕ ꯃꯕꯥꯅꯤꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯁꯅꯥꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯒ ꯁꯅꯥꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯍꯥꯞꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯟꯅꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨꯅ ꯌꯣꯝꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯣ ꯌꯣꯝꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯆꯠꯈꯤꯕ ꯃꯈꯣꯏꯅ ꯇꯧꯒꯦ ꯇꯧꯕ ꯁꯒꯣꯜ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯇꯣꯡꯗꯨꯅ ꯊꯧꯔꯛꯂꯤ ꯁꯒꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯦꯛꯀꯣꯅ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯃꯣꯗ ꯁꯥꯃꯣ ꯃꯁꯤꯒꯤ ꯁꯒꯣꯜꯁꯤꯗꯤ ꯉꯁꯥꯏ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈꯤꯕ ꯁꯒꯣꯜꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯃꯥꯒꯤ ꯃꯊꯛꯇꯁꯨ ꯃꯤꯑꯣꯏ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯏꯅꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯥꯃꯣ ꯑꯃꯗꯤ ꯊꯦꯛꯀꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯁꯅꯥꯁꯤꯡꯁꯤ ꯌꯣꯝꯁꯤꯟꯒꯦ ꯇꯧꯔꯝꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯁꯅꯥꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥꯅꯦ ꯍꯣꯏ ꯄꯥꯝꯃꯤ ꯃꯄꯨ ꯂꯩꯕ꯭ꯔꯣ ꯁꯤꯒꯤ ꯃꯄꯨ ꯂꯩ ꯃꯄꯨ ꯑꯗꯣ ꯑꯩꯅꯤ ꯐꯔꯦ ꯅꯈꯣꯏꯅ ꯁꯅꯥꯁꯤꯡ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯑꯩ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯤꯗ ꯍꯥꯟꯅ ꯄꯩꯈ꯭ꯔꯕ ꯁꯅꯥꯁꯤꯡ ꯑꯁꯤꯗꯤ ꯅꯈꯣꯏꯅ ꯂꯧꯕ ꯌꯥꯔꯔꯣꯏ ꯅꯈꯣꯏ ꯅꯁꯥꯅ ꯑꯣꯏꯅ ꯁꯅꯥꯁꯤꯡ ꯑꯁꯤ ꯀꯣꯠꯆꯔꯕꯗꯤ ꯅꯈꯣꯏꯅ ꯀꯣꯠꯆꯕ ꯁꯅꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯈꯤꯕ ꯌꯥꯒꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯗꯅ ꯀꯗꯥꯏꯗ ꯂꯩꯕ ꯁꯅꯥꯅꯣ ꯑꯩ ꯇꯥꯛꯀꯦ ꯂꯥꯎ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯃꯣ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯤ ꯅꯕꯥꯅꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯅꯦꯕ ꯁꯅꯥ ꯃꯌꯥꯝ ꯐꯪꯒꯅꯦꯕ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯁꯥꯃꯣꯅ ꯀꯔꯤꯅꯣꯅꯦ ꯁꯒꯣꯜ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯤꯔꯣꯟꯁꯨ ꯉꯥꯡꯉꯤ ꯅꯪꯕꯨ ꯃꯤꯅ ꯑꯣꯜꯂꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯋꯥ ꯀꯔꯤꯝꯇ ꯈꯨꯝꯃꯛꯇꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯃꯀꯣꯛꯅ ꯑꯃꯗꯤ ꯃꯈꯨꯠꯅ कल्लबा नुंगदुम कया थुगाइदुना सना लौथोकपा मियुइसिंग अदुगी मनाक्ता पुसलक्ली मतमदुदा सामोना कइरोने अइखोइ मफम असिदा पुसलक्लिबसिबो अदुमना हाइरकपदुदा सगोल मथक लैबा मियुइ अदुना अइ नखोइ अनिना सिदा तौरिबा सिगुमना नुंगसिंग असिगी मनुंगदे यावरिबा सनासिंग असि लौथोकदबनि अदुगा नखोइना हौजिक उरिबा सनागी सिंगजाव असि मसिमुक चावबा अमा पैगदबनि मदुमना हेक पैबगा नखोइदा अइखोइना यामलबा सना मयाम अमा पीगदौरिबनि को फरे फरे ngasiदगे थबक अदु तौरो अदु सना सिंग अदु फंगनबगी नुंग असि थुगाइगदौरिबनि अदुना नुंग असि थुगाइगदौरिबा नुंथंग दि कराय नुंथंग नुंथंग दुदी नंगी नकोक अमदी नकुना तौगदबनि मयाम तौरिसु उदब्रो असुमना हारेक्लगा नुपा अदुना सांगलबा साजै अमा पुथोरक्लै साजै अदो पुथोरक्लगा आइना हारिबा थबक असि नखोइना तौद्रबदि साजै असिना कन कन्दुना तौगनगदबनि खंगु आदमना हाइरकपदुदा सामु अमदि थेको येंगनै आसमना येंगनरगा लैरिङै मतम अदुदा सगोल अदुगी मथक्ता लैरिबा निपा अदुना माना पारिबा साजै अदुना सामु अमदि थेकोगी मनंगंदा यामना कन्ना कंथरई आदमना कंथरकपा अदुता सैनाखोल अदुना सामु अमदि थेको खांबा ngamdraduna leimai aduta tharo tharo onduna khangi masidagidi samu amadi thekona aikhoi tawrage haiduna manak adai taba nung ama khuigatlaga makhoigi makhutna thomduna thugai adubu makhutna yamna kanna thillabasu kayu haiba yadri makhutamak naduna toi makhut aduna adukana narabasu makhut ado tekpa leiti isu thokti masidagidi makhoina narabasu nana nungtum ado yamna kanna makhutna sugaibadagidi uchinna chinna kairi मसिदगी नुंग अदुगी मनुंग दे यारोम लिबा पिकलबा सदा मचेत अदो उरगा सिगी सना मचेत सिंगजी मसी मयाम सिना सिगी सिंगदुम मसेमगदोरिबा सेमगदबनी हयेंग अइना लाकु मतमदा सिंग असिगा मानरप तौबा सिंग अमगी दमक पैरमगदबनी मदु हेक पैरमद्रबा ngasiगी नखोइदा कल्लिबा लिचै अदुगुमना लिचै चामक कनगदोरिबनी
ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣ ꯃꯈꯣꯏ ꯋꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯂꯕꯗꯤ ꯑꯋꯥꯐꯝ ꯑꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯕꯨ ꯀꯧꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯃꯍꯥꯁꯣꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯥꯏꯗꯁꯨ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯋꯥ ꯂꯧꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝꯅꯤ ꯑꯍꯨꯝꯃꯛ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯌꯦꯡꯉꯨꯇꯨ ꯑꯁꯤꯗ ꯁꯤꯔꯧꯅꯕꯝ ꯀꯨꯜꯂꯤꯁꯦ ꯑꯁꯤꯗ ꯃꯀꯣꯛꯅ ꯅꯨꯡ ꯊꯨꯒꯥꯏꯔꯤꯕꯁꯦ ꯑꯁꯤꯁꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥꯒ ꯄꯨꯡꯈꯤ ꯈꯤꯔꯦ ꯍꯥꯏꯕꯗꯨꯅꯤ ꯍꯅꯨꯕꯤ ꯍꯥꯏꯕ ꯍꯅꯨꯕꯤꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯑꯁ ꯀꯣꯝꯕꯤꯔꯩ ꯍꯥꯏꯗꯅ ꯀꯧꯕꯅꯤ ꯉꯥꯏꯈꯣ ꯅꯈꯣꯏꯁꯨ ꯍꯅꯨꯕꯤꯗꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯃꯥꯅꯤ ꯀꯣꯝꯕꯤꯔꯩ ꯍꯥꯏꯕꯤ ꯍꯅꯨꯕꯤ ꯁꯤꯒꯟꯗꯕꯤꯗꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯔꯛꯄ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯣ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯉꯥꯏꯈꯣꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯚꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯝꯗꯧꯕ ꯃꯥꯗꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯐꯪꯈꯤꯕ ꯖꯥꯠꯂꯥ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣꯅꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯏꯕꯣꯇꯣꯟ ꯁꯅꯥ ꯏꯕꯣꯇꯣꯟ ꯁꯅꯥ ꯇꯨ ꯑꯥꯗ ꯂꯩꯔꯤꯕꯁꯤꯗ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯛꯀꯣꯅ ꯃꯥꯅꯤ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯕꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯃꯨ ꯑꯅꯤꯅ ꯑꯩꯈꯣꯏ ꯁꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯅ ꯑꯩꯈꯣꯏꯅ ꯁꯤꯜꯍꯧꯔꯤ ꯑꯗꯨꯒ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡ ꯊꯨꯒꯥꯏꯗꯨꯅ ꯇꯥꯜꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯕ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯃꯗꯨꯒꯤꯗꯃꯛꯇ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯂꯥꯏꯃꯨ ꯐꯠꯇꯕꯤ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯏꯇꯥꯎ ꯅꯣꯏꯅ ꯈꯜꯂꯤꯗꯣ ꯂꯣꯏ ꯁꯣꯏꯔꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯟꯁꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯨꯏꯅ ꯄꯨꯟꯁꯤꯒꯤꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯗꯕ ꯆꯍꯤꯗꯣ ꯃꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯊꯣꯛꯅꯕꯗꯤ ꯌꯥꯔꯔꯣꯏ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯍꯌꯦꯡ ꯄꯩꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯆꯤꯡꯖꯥꯎ ꯑꯁꯤꯃꯨꯛ ꯆꯥꯎꯕ ꯁꯅꯥ ꯄꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯊꯨꯒꯥꯏꯕ ꯍꯧꯔꯣ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯔꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯕꯅꯤ ꯑꯗꯨꯅꯅꯦ ꯐꯨꯕꯗꯣ ꯌꯥꯝꯅ ꯅꯥꯟꯅ ꯐꯨꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯃꯣꯅ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯉꯩꯗꯁꯨ ꯋꯥꯏ ꯁꯤꯗ ꯂꯥꯛꯑꯒꯁꯨ ꯍꯦꯟꯅ ꯋꯥꯕ ꯏꯕꯣꯛ ꯅꯪ ꯈꯪꯒꯅꯤꯀꯣ ꯅꯪ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯉꯥꯡꯅ ꯊꯕꯛ ꯑꯁꯤꯡꯗꯣ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯃꯣ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯁꯥꯃꯣꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯈꯣꯏꯒꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤꯅꯣꯏꯕꯣ ꯑꯁ ꯏꯃꯥ ꯑꯩꯈꯣꯏꯅꯅꯦ ꯊꯕꯛ ꯑꯃ ꯁꯨꯕ ꯆꯠꯂꯨꯏ ꯆꯤꯡꯅꯨꯡꯗ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯅꯦꯃꯤ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯒꯗꯕꯅꯤ ꯀꯥꯟꯖꯦꯁꯦ ꯉꯁꯤꯗꯤꯅꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯔꯤ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯆꯍꯤꯗꯣ ꯁꯥꯡꯇꯣꯔꯛꯄꯗꯨꯗ ꯍꯅꯨꯕꯤ ꯀꯣꯝꯕꯤꯔꯩꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯪꯒꯅꯤ ꯃꯊꯪꯗꯤ ꯑꯃꯒꯃꯨꯛ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯊꯪ ꯂꯣꯏꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯐꯃꯨꯡꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯏꯕꯣꯛ ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯂꯥꯛꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯣꯝꯕꯤꯔꯩ ꯂꯩꯊꯣꯛꯇꯨꯅ ꯀꯔꯥꯏꯗꯅꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣꯗ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯅꯤ
ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯃꯤꯑꯣꯏ ꯑꯅꯤ ꯊꯥꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯀꯔꯤꯅꯣꯃ ꯇꯧꯏꯗ ꯑꯩꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯊꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯏꯕꯣꯛ ꯅꯍꯥꯛ ꯈꯪꯒꯅꯤ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯒꯤꯗꯃꯛ ꯅꯍꯥꯛ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯥꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯅꯨꯕꯤ ꯑꯗꯣ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯕꯣꯛ ꯀꯣꯝꯕꯤꯔꯩ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯀꯣꯝꯕꯤꯔꯩꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯗꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯎꯔꯕ ꯊꯥꯡ ꯑꯃꯃꯝꯁꯨ ꯄꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏ ꯏꯆꯥꯆꯥ ꯏꯁꯨꯆꯥ ꯅꯈꯣꯏ ꯑꯗꯨꯃ ꯇꯧꯒꯅꯨꯀꯣ ꯑꯕꯣꯛ ꯂꯥꯜꯂꯦ ꯅꯣꯏꯅ ꯍꯥꯏꯕꯗꯨ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯍꯅꯨꯕꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯀꯤꯕ ꯑꯁꯥꯎꯕ ꯑꯃꯒꯤ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯊꯕꯥꯛꯂꯣꯝꯗ ꯒꯦꯔꯦ ꯈꯥꯏꯒꯠꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩ ꯃꯤꯀꯞ ꯈꯪꯊꯣꯛꯇꯨꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯐꯔꯪ ꯆꯣꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯔꯪ ꯆꯣꯡꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯀꯣꯝꯕꯤꯔꯩꯅ ꯍꯤꯁ ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯍꯥꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯪ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯪꯈꯤꯗ꯭ꯔꯤ ꯃꯪꯂꯦꯝ ꯍꯥꯒꯦꯝꯅꯔꯤꯕ ꯑꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯛꯂꯤ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯏ ꯑꯔꯨꯕ ꯑꯃ ꯈꯣꯏꯔꯝꯗꯕ ꯌꯥꯗ꯭ꯔꯦ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯦꯛꯀꯣ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯁꯥꯃꯣ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯏꯕꯣꯇꯣꯟ ꯁꯅꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯩꯅ ꯊꯥꯈꯤꯕ ꯄꯨꯝꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯤꯁ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯝꯕꯤꯔꯩ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛ ꯃꯣꯟ ꯑꯗꯨꯗ ꯁꯨ ꯀꯥꯝꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯕ ꯁꯥꯃꯣ ꯊꯦꯛꯀꯣ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯁꯅꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯈꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯀꯣꯝꯕꯤꯔꯩꯅ ꯁꯥꯃꯣ ꯊꯦꯛꯀꯣ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯁꯅꯥ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯄꯨꯂꯞ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯅ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯈꯪꯕ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯤ ꯅꯈꯣꯏꯅ ꯈꯪꯕ ꯀꯅꯥꯒ ꯂꯩꯕꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯇꯣꯟ ꯁꯅꯥꯅ ꯏꯅꯦ ꯃꯗꯨ ꯑꯩꯅ ꯁꯨꯝꯅ ꯈꯟꯕꯗ ꯁꯥꯃꯣꯒꯤ ꯃꯃꯥꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯁꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯍꯥꯛꯁꯨ ꯈꯔ ꯈꯪꯕ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯅꯕꯒꯨꯝ ꯇꯧꯏ ꯑꯩ ꯁꯥꯃꯣ ꯅꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ꯭ꯔꯣ ꯑꯁ ꯇꯧꯔꯛꯇꯕꯗꯤ ꯍꯥꯏꯌꯨꯅꯨ ꯑꯩꯉꯣꯟꯁꯤꯗꯅꯦ ꯅꯨꯡꯇꯤꯒꯤꯅꯤ ꯋꯥꯍꯪ ꯍꯪꯉꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯅꯪꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯄꯨꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯍꯥꯏꯗꯅ ꯇꯛꯈꯠꯇꯅ ꯍꯪꯈ꯭ꯔ ꯄꯣꯠꯅꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯈꯨꯝꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯑꯗꯨꯅꯅꯦ ꯑꯁ ꯂꯥꯏꯕꯤꯗꯨ ꯎꯗꯅꯕ ꯆꯦꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏ ꯇꯥꯔꯣ ꯑꯩꯉꯣꯟꯗꯁꯨꯅꯦ ꯃꯪꯂꯦꯝ ꯍꯥꯒꯦꯝ ꯌꯥꯝꯅ ꯇꯧꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯉꯥꯏꯈꯣ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯏꯅꯦ ꯃꯗꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯀꯨꯞꯅ ꯌꯦꯡꯖꯔꯛꯈꯤꯒꯦ ꯌꯦꯡꯉꯛꯎ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯦ ꯀꯔꯤ ꯑꯃꯠꯇ ꯁꯣꯏꯍꯟꯕ ꯌꯥꯗꯕꯅꯤꯀꯣ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯑꯩꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯣ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯒ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯊꯦꯛꯀꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯣꯏꯅꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯍꯦꯛ ꯈꯪꯂꯛꯂꯕꯗ ꯑꯩꯈꯣꯏꯅꯅꯦ ꯑꯥꯗ ꯅꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ
ꯀꯧꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯍꯣꯏ ꯁꯤ ꯐꯔꯦ ꯁꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦꯕ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯨ ꯍꯥꯠꯇꯣꯛꯁꯦ ꯍꯥꯏꯕ꯭ꯔꯣ ꯁꯨꯝꯗꯧꯔꯣ ꯅꯈꯣꯏ ꯑꯍꯨꯝꯅꯅꯦ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯣ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯌꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯊꯣꯔꯛꯑꯣ ꯃꯗꯨ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕꯗ ꯑꯔꯥꯏꯕ ꯑꯣꯏꯔꯦꯗꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯃꯣꯒ ꯊꯤꯀꯣꯒ ꯏꯕꯥꯅꯤ ꯍꯥꯟꯅ ꯌꯦꯡꯂꯨꯔꯒꯦ ꯑꯗꯨꯒ ꯇꯥꯗ ꯏꯕꯣꯇꯣꯟ ꯁꯅꯥꯅ ꯀꯣꯟꯅ ꯇꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯣ ꯉꯁꯤꯁꯤꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯦꯡꯁꯤꯜꯂꯒꯦ ꯃꯔꯨꯑꯣꯏꯅ ꯁꯥꯃꯣ ꯍꯥꯏꯔꯣ ꯅꯪꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯥꯏꯕꯪꯁꯤꯡ ꯃꯄꯨꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯣꯏ ꯑꯩꯁꯨ ꯃꯗꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯣꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯒꯅꯦ ꯊꯕꯛꯇꯣ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤꯀꯣ ꯍꯣꯏ ꯐꯔꯦ ꯏꯕꯣꯛ ꯆꯠꯂꯁꯤꯔꯥ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯥꯃꯣ ꯊꯦꯀꯣ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯁꯅꯥ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯁꯥꯃꯣꯒꯤ ꯃꯃꯥꯅ ꯁꯥꯃꯣꯗꯣ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯁꯥꯃꯣꯗꯣ ꯋꯥꯟꯁꯤꯟꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ ꯏꯃꯥ ꯑꯩ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯈꯔ ꯎꯅꯔꯨꯕꯅꯤ ꯅꯃꯥꯟꯅꯕ ꯍꯥꯏꯕꯕꯨ ꯀꯅꯥꯅꯣꯅꯦ ꯃꯃꯤꯡ ꯍꯥꯏꯔꯛꯎ ꯊꯦꯀꯣ ꯍꯣꯏ ꯎꯅꯔꯨꯕꯅꯤ ꯊꯦꯀꯣꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯑꯗꯨ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯏꯃꯥ ꯁꯤꯗꯤꯕ ꯑꯩ ꯍꯦꯛ ꯎꯕꯒ ꯋꯥꯍꯪꯁꯦ ꯄꯥꯡꯗ ꯍꯪꯒꯗꯧꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯩꯒꯤ ꯏꯆꯥ ꯁꯥꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤꯗ ꯃꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯃꯥꯟꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯩꯅ ꯂꯥꯏ ꯌꯦꯡꯕꯗꯁꯨ ꯃꯁꯦ ꯃꯃꯤ ꯁꯥꯃꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯐꯔꯦ ꯉꯁꯤꯗꯤ ꯃꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯏꯆꯥ ꯅꯠꯇꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯣ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯅ ꯁꯥꯃꯣꯗ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯁꯥꯃꯣꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯨꯗ꯭ꯔꯕ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯊꯪ ꯍꯥꯡꯗꯣꯛꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯊꯪ ꯄꯥꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯄꯥꯕꯗ ꯍꯥꯟꯅ ꯐꯥꯈꯤꯕ ꯄꯥꯔꯥꯒꯨꯝ ꯍꯧꯖꯤꯛꯇꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯨꯗ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯑꯗꯨꯝꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯕꯤꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗ ꯅꯥꯟꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯉꯧꯔꯩꯅꯕ ꯐꯤ ꯑꯃꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯜꯂꯒ ꯃꯍꯥꯛ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯎꯄꯨ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯥꯃꯣꯒꯤ ꯀꯥꯗ ꯁꯥꯃꯣ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯞꯅ ꯀꯧꯔꯛꯇꯨꯅ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯒꯤ ꯅꯨꯄꯤꯅ ꯏꯃꯥ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯃꯣꯕꯨ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯁꯥꯃꯣꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯁꯥꯃꯣꯒꯤ ꯃꯁꯛ ꯑꯗꯣ ꯃꯨꯔꯩꯅꯔꯤ ꯑꯗꯨꯗ ꯅꯠꯇꯅ ꯃꯃꯤꯠ ꯃꯅꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯝ ꯑꯗꯣ ꯑꯃꯠꯇ ꯍꯧꯗꯕ ꯃꯔꯨ ꯀꯣꯛꯄ ꯑꯗꯨꯒ ꯃꯀꯣꯛꯇ ꯀꯔꯤꯅꯣ ꯃꯩ ꯆꯠꯄ ꯑꯗꯨꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯇꯝꯊꯤꯔꯕ ꯅꯣꯔꯣꯛꯇ ꯂꯩꯒꯗꯕ ꯂꯥꯏ ꯐꯠꯇꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯐꯔꯦ ꯇꯨꯝꯖꯔꯁꯅꯨ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯣ ꯊꯣꯛꯈꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯁꯥꯃꯣꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯑꯁꯤꯗ ꯄꯔꯞ ꯆꯪꯉꯛꯂꯒ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯖꯥꯠꯅꯣ ꯑꯩꯕꯨ ꯍꯧꯒꯠꯂꯒ ꯍꯪꯉꯨꯁꯤꯔꯅꯦ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯒꯕꯨ ꯑꯩ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯍꯪꯉꯨꯕ ꯍꯪꯉꯨꯗꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯈꯜꯂꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯏꯆꯥ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯦꯡꯕꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯐꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯑꯗꯨꯅꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯣ ꯑꯍꯤꯡ ꯑꯗꯨꯝꯕ ꯂꯦꯟꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯃꯣ ꯑꯃꯗꯤ
ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯦꯀꯣꯗꯣ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯁꯟꯗꯨꯅ ꯃꯀꯣꯛꯅ ꯑꯃꯗꯤ ꯈꯨꯇꯨꯝꯅ ꯆꯥꯎꯔꯕ ꯀꯜꯂꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯨꯒꯥꯏꯔꯤ ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯂꯒ ꯑꯩ ꯅꯕꯥꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥ ꯑꯁꯤ ꯆꯤꯡꯖꯥꯎꯒꯨꯝꯅ ꯄꯩꯕꯗꯤ ꯂꯥꯏꯔꯗꯅ ꯈꯖꯤꯛꯇ ꯐꯥꯎꯕ ꯇꯨꯡꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯐꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯕꯅꯤ나 ꯊꯕꯛ ꯌꯥꯡꯈꯠꯅꯅꯕ ꯑꯩ ꯊꯕꯛ ꯊꯥꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯐꯖꯔꯕ ꯍꯤꯅꯣꯞ ꯂꯥꯎꯔꯕ ꯂꯤꯆꯩ ꯑꯗꯨꯅ ꯊꯦꯀꯨ ꯑꯃꯗꯤ ꯁꯥꯃꯨꯕꯨ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯊꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯇꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯆꯩ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯊꯕꯛ ꯁꯨꯕ ꯌꯥꯗꯕꯔꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯗꯣ ꯑꯋꯥ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯅꯪꯒꯟ ꯑꯗꯣ ꯊꯦꯛꯇꯣꯛꯇꯨꯅ ꯃꯈꯨꯠꯅ ꯅꯥꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯕꯒꯤ ꯇꯨꯡꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯤꯆꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯍꯣꯔꯦꯟ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯄꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯌꯥꯝꯅ ꯄꯩꯔꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯨꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯍꯥꯟꯕꯗ ꯃꯈꯣꯏꯕꯨ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯤ ꯏꯇꯥꯎ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯐꯨꯒꯗꯧꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯃꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯏ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯊꯥꯕꯤꯅꯕ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯁꯜꯂꯒ ꯅꯥꯟꯊꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏꯕ ꯏꯇꯥꯎ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯁꯜꯂꯒ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯧꯗ꯭ꯔꯤꯉꯩ ꯍꯥꯏꯕꯗꯤ ꯁꯅꯥ ꯑꯁꯤ ꯁꯣꯛꯇ꯭ꯔꯤꯉꯩꯗ ꯑꯣꯏꯔꯕꯗꯤ ꯉꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥ ꯑꯁꯤ ꯁꯣꯛꯂꯨꯔꯕ ꯑꯃꯗꯤ ꯃꯣꯏꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯗꯤ ꯃꯗꯣ ꯄꯥꯛ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯕꯗꯤ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯇꯨ ꯎꯔꯦꯗꯅꯁꯦ ꯀꯩꯅꯣ ꯏꯇꯥꯎ ꯑꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯔꯕ ꯃꯩꯒꯤ ꯃꯍꯤ ꯑꯁꯤꯕꯨ ꯃꯈꯨꯠꯅ ꯈꯨꯖꯣꯛ ꯀꯟꯗꯨꯅ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯍꯩꯔꯤꯁꯤꯕꯣ ꯏꯇꯥꯎ ꯃꯁꯦ ꯑꯆꯧꯕ ꯃꯩꯒꯤ ꯄꯨꯈ꯭ꯔꯤ ꯍꯥꯏꯕꯗꯤ ꯃꯩꯒꯤ ꯀꯨꯟꯗ ꯑꯃꯗ ꯃꯈꯨꯠ ꯑꯁꯤꯅ ꯈꯨꯖꯣꯛ ꯀꯜꯂꯒ ꯍꯣꯜꯂꯒ ꯍꯩꯒꯗꯧꯔꯤꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯍꯦꯛ ꯊꯟꯗꯕꯗ ꯃꯩꯒꯤ ꯃꯍꯤ ꯑꯁꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯨꯞꯀꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯑꯗꯨ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯔꯕꯁꯤ ꯐꯥꯎꯕꯗ ꯃꯩ ꯃꯅꯨꯡꯗ ꯂꯨꯞꯁꯜꯂꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯊꯋꯥꯏꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯂꯥꯏꯔꯝꯂꯦꯟꯅꯤ ꯃꯤꯔꯝꯂꯦꯟ ꯑꯃꯗꯤ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯤ ꯏꯇꯥꯎ ꯏꯇꯥꯎꯗꯤ ꯃꯗꯨ ꯀꯔꯝꯅ ꯈꯪꯉꯤꯕ ꯏꯇꯥꯎ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯅꯨꯔꯝꯕꯁꯨ ꯌꯥꯔ ꯄꯣꯠꯅꯤꯗ ꯑꯗꯨꯅ ꯁꯨꯝ ꯇꯞꯅ ꯈꯪꯂꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯏꯇꯥꯎ ꯃꯈꯣꯏꯅ ꯐꯨꯔꯕꯁꯨ ꯆꯩꯅꯥꯗꯤ ꯑꯗꯨꯃꯛ ꯐꯪꯒꯅꯤ ꯁꯤꯕꯗꯤ ꯅꯥꯏꯔꯣꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯊꯨꯗꯦꯛꯂꯕꯁꯨ ꯃꯇꯣꯝꯇ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯆꯩꯅꯥꯗꯤ ꯑꯉꯛꯄ ꯐꯪꯅ ꯑꯩꯈꯣꯏꯗ ꯐꯪꯒꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯃꯩ ꯑꯁꯤꯗ ꯂꯨꯞꯂꯤꯕ ꯃꯌꯥꯝꯁꯦ ꯀꯌꯥꯗ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯂꯤꯕ ꯑꯗꯨꯕꯨ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯊꯋꯥꯏꯅꯤꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤꯕ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯥ ꯉꯥꯏꯈꯣ ꯏꯇꯥꯎ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯤꯡꯂꯕꯗꯤ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯩ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯅꯥ ꯑꯃꯠꯇꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯤ ꯍꯜꯂꯛꯈꯤꯗꯕꯁꯤꯡꯗꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯌꯧꯈ꯭ꯔꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯕꯨ ꯂꯥꯏꯃꯨꯁꯤꯡꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯕꯔꯥ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯏꯇꯥꯎ ꯂꯝꯕꯤꯗꯨ ꯇꯥꯛꯎ ꯀꯃꯥꯏꯅ ꯇꯧꯕ ꯂꯝꯕꯤꯅꯣ ꯆꯠꯄꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯕꯒꯦ ꯏꯇꯥꯎ ꯃꯗꯨꯒꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯁꯤꯗ ꯎꯔꯤꯕ ꯋꯥꯡꯂꯕ ꯁꯅꯥꯒꯤ ꯆꯤꯡꯖꯥꯎ ꯑꯁꯤ ꯃꯁꯤꯒꯤ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯆꯤꯡ ꯑꯁꯤꯕꯨ ꯀꯥꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯂꯥꯏꯃꯨꯒꯤ ꯃꯨꯔꯇꯤ ꯑꯃ ꯎꯖꯒꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯃꯨꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯃꯗꯨꯗ ꯅꯈꯣꯏꯅ ꯈꯨꯔꯨꯝꯖꯒꯗꯕꯅꯤ
ꯑꯗꯨꯝꯅ ꯈꯨꯔꯨꯝꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯥꯟꯕꯤꯔꯕꯗꯤ ꯅꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯈꯤꯅꯅꯕ ꯂꯝꯕꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯐꯪꯂꯕꯗꯤ ꯅꯈꯣꯏꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯤꯕ ꯐꯪꯗꯦ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨꯗ ꯌꯧꯈ꯭ꯔꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯂꯔꯣꯏꯗꯕꯅꯤ ꯆꯠꯂꯤꯕ ꯅꯈꯣꯏ ꯈꯛꯇꯅꯃꯛ ꯈꯪꯒꯗꯕꯅꯤ ꯑꯣ ꯏꯇꯥꯎ ꯊꯦꯀꯣ ꯏꯇꯥꯎ ꯑꯩꯈꯣꯏꯕꯨ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯑꯗꯨꯝꯅ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯈꯤꯅꯕ ꯂꯝꯕꯤ ꯊꯤꯕꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯏꯆꯩ ꯄꯥꯏꯕ ꯁꯒꯣꯜ ꯊꯧꯕ ꯑꯗꯨꯅ ꯀꯔꯤꯝꯇ ꯇꯧꯗꯕ꯭ꯔꯣ ꯇꯧꯔꯣꯏ ꯃꯥ ꯃꯁꯥꯅ ꯐꯥꯎꯕ ꯂꯝꯕꯤ ꯑꯗꯣ ꯇꯥꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯂꯝꯕꯤ ꯑꯃ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯛꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯑꯣꯏꯔꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯕु ꯀꯧꯔꯛꯄ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯣ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯀꯧꯔꯛꯄ ꯅꯥꯏꯒꯗ꯭ꯔꯣ ꯀꯧꯔꯛꯄ ꯅꯥꯏ ꯌꯦꯡꯉꯨ ꯁꯤꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯃꯣꯏ ꯃꯉꯥꯗꯤ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯀꯧꯔꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯣ ꯆꯠꯄꯗꯨꯗꯤ ꯀꯔꯝꯕ ꯆꯠꯈꯤ ꯏꯇꯥꯎ ꯏꯇꯥꯎ ꯃꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯃꯈꯣꯏ ꯂꯥꯏ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯄꯤꯖꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯗꯣꯂꯥꯏꯗ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯊꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯊꯤꯜꯂꯨꯔꯒ ꯂꯥꯏꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯣ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯝꯇ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯄꯤꯖꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯆꯥꯔꯒꯁꯨ ꯆꯥꯅꯤꯡꯒꯅꯤ ꯆꯥꯗ꯭ꯔꯒꯁꯨ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯃꯤ ꯏꯇꯥꯎꯅ ꯊꯥꯖꯗ꯭ꯔꯒꯅꯅꯦ ꯑꯁ꯭ꯋꯥꯏꯁꯤꯗ ꯄꯥꯜꯂꯤꯕ ꯎꯍꯩꯁꯤꯡꯁꯦ ꯆꯥꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯑꯗꯨꯃꯛ ꯆꯥꯅꯤꯡꯕ ꯄꯣꯛꯄꯅꯤ ꯑꯣ ꯑꯗꯣ ꯑꯁꯤ ꯆꯥꯔꯨꯕꯗ ꯉꯁꯥꯏꯒꯤ ꯂꯤꯆꯩ ꯄꯥꯏꯕꯗꯨꯅꯗꯤ ꯐꯨꯔꯣꯏꯗ꯭ꯔꯣ ꯐꯨꯔꯣꯏ ꯏꯇꯥꯎ ꯇꯧꯕꯇꯕꯨ ꯈꯔꯗꯤ ꯋꯥꯒꯅꯤ खर वाबा हाइबदी उहैसिंग असे हेक चारुबदा नसादो करिनोमा इतौ तौरगा अदुमक लैगदौरिबनि इताउ नारिबरा चिक्लिबरा ज्ञान तारोइदौरिबनि ए अदुगै इताउ नै खोइदा चाउ हारिबदि करिगी चानिंबदु उबदा हाइबगी वारी फरेसे अमुक लाक्लबदिने फुगे हाइरनि खुतुमसिना असुकन खरब नुंगदुम मसिबु थुगाइरगा सना कोटपा हाइबसिबु मसिबु तेबा लाई फाउनोबो ngमोइ असमना हाइदुना थेको अमति सामोदो खुतुमना अमुक थुगाइदुना चारो नुंगदुम अदुदगी सना लोकथोकपा हौरी तंजा अदुदा ngहान मखैका मानदा मवंगदा मखोइ मयामना थबक सुरिबा अदुगे नोंथक्ता लैरिबा अत्या मथक अदुदा ngangranaba मसु अमा मंगाल ओइना फाउदोरई मंगाल अदु उरुबदा लैरिबा मयाम अदो पुंगक ngakna यिंखलई थबक सुरिबा सिंगदो करिनो असिदि हाइदुना ngakतुना यिंगदुन लै तंजा अदुदा मखोइगी मनाक्ता सगोल थौबा नुपा अदुसु लाक्लै महाक्सु अतिया मथक अदुदा यंखतुना करिनो असिदि हाइबगी मतागुम ngakna yingdun lei adumna mayamna yingdringai matam aduta ngangranaba masu manung adudagi marik karigumba khara saithorei adumna saithoroklabagi tungda kanagumba amagi misna manba mawong amada onthoraktuna mayam sing aduda yengai adumna yenglabagi tungda haujikti amuk leichin nongphai onduna hanage phibumda mu hanjinkhri adumna torokpa aduta samona ngasai मकोई का वारी सनबा ममानबा अदु तहंगी मरुप इताव अमता गाइखोने हौजिकिदुना करिनो इताव मदु याइसु खंगदी अइना असुकुना लेरकपसे हौजिकी अदुगुंबा अमुक थिंगद्री कनागुंबा अमगी मिसना अम उरम्मिदुनादी ताइबंग पांदगी लेवा मंत्र सिजिनदुना अइखोइबु येंगलपा माले ओ मदु ओइरंबा ताइ इताव थेको इताव आइगी इमादो nghan waida amai bi oirami hai अखोई की इपुदुसु अफाव अमाइबनी महाना तंबीरंबदि हाय इमा अदुना अखोई सिदा लई हाइबसी खंगलब जालो ए इताव मदुमनगा खंगलमलबदि ओंथोंगा नुंगाइख्रानिदा सोदेना खंगलमगदब माले खंग्रे इताव इमाना अखोई बुलुक्थोप ngमगदोरिब्रा असमना मखोई मथा यामना साना लैरिंगै सगोल थौब नुपा अदुना आइ नखोई नोई मरी मंगादंग लाव असिदा थबक अमा सुदबा याद्रे adumna hairappaduta makoi kanamata thu haiba yadi maramdi thabak ado kayamuk yamna luba amadi kayamuk yamna wagadaba thabak no haibado makoi khangdabana masidagiti sagol thauba nupa aduna sauduna
Samo Theko amadi ngasaidagi makhoi ko wari sanaminariba mamanaba nupa abadi makhoi ama ni ke tawtuna mahangna makhoi manga puthokri matamatuta Samu amadi Theko do kari tawrokadori bazano khanduna matha yamna sari asamna makhoi sum lakona haujikti yamna phajaraba pukri ama yorokli pukri aduda sagol thoba nupa aduna khudom mithinduna haidi hoi nakhoi manga amak pukri asida kumthaduna thabaksu pukri asiga koibada leiriba mana masing singse loina makhundu u adugi matungda chomtharaiba mana masing singase tapna tapna khokalaga mapana thamu haujik lamlai mataret pukri asida irujabat lakadori bani adumna haramdaga sagol thoba nupa adudi chatkhri masidagi ti makhoi manga aduna is ꯑꯩꯈꯣꯏꯗꯤ ꯑꯔꯨꯕ ꯊꯕꯛ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯁꯅꯥ ꯀꯣꯠꯄꯕꯨꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯩꯅꯦ ꯑꯁꯝꯅ ꯃꯈꯣꯏ ꯅꯣꯛꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯦꯡꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯕꯒꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗꯤ ꯕꯣꯔꯣꯡ ꯕꯣꯔꯣꯡ ꯁꯧꯔꯕ ꯏꯁꯤꯡꯒꯨꯝꯅ ꯃꯩ ꯍꯧꯅ ꯁꯥꯔꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯜꯂꯤ ꯏꯁ ꯑꯩꯈꯣꯏꯅ ꯁꯅꯥ ꯀꯣꯠꯄꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯏꯗꯅ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯥꯃꯣꯅ ꯑꯁ ꯑꯗꯣ ꯑꯩꯈꯣꯏ ꯀꯨꯝꯗꯕꯗꯤ ꯌꯥꯔꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯃꯌꯥꯏ ꯑꯁꯤꯗ ꯇꯥꯎꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯈꯨꯟꯗꯣꯛꯇ꯭ꯔꯕꯗꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯣ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯅꯣꯛꯈꯤꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯦꯛꯀꯣꯅ ꯅꯨꯄꯤꯁꯤꯡꯗꯤ ꯂꯥꯛꯂ ꯃꯥꯜꯂꯦ ꯑꯁ ꯀꯨꯝꯊꯅꯕ ꯇꯧꯁꯤꯁꯦ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯥꯔꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯀꯨꯞꯊꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯃꯥꯏꯗ ꯇꯥꯎꯔꯤꯕ ꯃꯅꯥ ꯋꯥꯅꯥꯁꯤꯡ ꯑꯃꯗꯤ ꯆꯣꯡꯊꯔꯛꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯍꯥꯏꯒꯠꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯈꯨꯟꯗꯣꯛꯇꯨꯅ ꯁꯦꯡꯗꯣꯛꯇꯨꯅ ꯊꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏ ꯃꯉꯥꯁꯨ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯊꯦꯛꯀꯣꯗ ꯏꯇꯥꯎ ꯂꯝꯂꯩ ꯃꯇꯔꯦꯠ ꯍꯥꯏꯕꯁꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯤ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤꯍꯦ ꯑꯁꯣꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯅ ꯍꯥꯏꯅꯕꯒꯨꯝ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯐꯖꯩ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯝꯂꯩꯃ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯁꯥꯃꯣꯅ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯁꯦꯡꯗꯣꯛꯆꯔꯝꯕꯅꯤ ꯂꯥꯏ ꯑꯃꯅ ꯁꯦꯡꯗꯣꯛꯎ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯏꯄꯪ ꯄꯪꯅ ꯈꯨꯝꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯏꯍꯧꯅ ꯍꯧꯅ ꯅꯣꯛꯏ ꯃꯈꯣꯏ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯅ ꯅꯣꯛꯄꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯔꯥꯁꯤ ꯂꯩꯅ ꯆꯪꯈꯣꯟꯅ ꯐꯖꯩ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯁꯦꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯂꯤꯆꯩ ꯀꯔꯟ ꯂꯥꯛꯇꯨꯅ ꯐꯨꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯕు ꯃꯈꯣꯏ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯔꯦꯡ ꯁꯥꯟꯅ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯄꯥꯝꯒꯦ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯁꯦꯡꯕꯒꯤ ꯃꯃꯜ ꯀꯔꯤ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯛꯀꯣꯅ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯖꯈ꯭ꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯝꯂꯩꯃꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪꯄꯥꯟꯗ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯎꯕꯗꯤ ꯐꯪꯕ ꯌꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯃꯣꯅ ꯍꯣꯏ ꯃꯗꯨ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯀꯟꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗ ꯈꯤꯛꯆꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯤ ꯃꯈꯣꯏꯅ ꯍꯦꯛ ꯋꯥꯈꯜ ꯍꯦꯛ ꯃꯥꯡꯕꯒ ꯃꯈꯣꯏ ꯃꯪꯂꯝꯃꯤ ꯃꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯀꯣꯏꯃꯤꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯧꯅ ꯀꯞꯅꯔꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯃꯈꯣꯏꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯨꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯒꯣꯜ ꯊꯧꯕ ꯂꯤꯆꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯕ ꯂꯤꯆꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯨꯈ꯭ꯔꯤ ꯁꯦꯡꯉꯨ ꯍꯥꯏꯗꯨꯅ ꯊꯅꯝꯂꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯤꯆꯩꯗꯨꯅ ꯀꯔꯟ ꯂꯥꯛꯇꯨꯅ ꯐꯨꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯈ꯭ꯔꯤ ꯁꯦꯡꯕ ꯂꯣꯏꯔꯦ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯁꯨ ꯏꯔꯨꯖꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯁꯒꯣꯜ ꯊꯧꯕ ꯂꯤꯆꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ
ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯣ ꯅꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯨꯗꯨꯅ ꯑꯃꯨꯛ ꯍꯣꯏꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯎꯖꯕ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯀꯣꯅ ꯉꯍꯥꯟꯗꯒꯤ ꯏꯇꯥꯎ ꯀꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯑꯁꯨꯛꯀꯤꯕ ꯃꯇꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗ ꯎꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝꯂꯩ ꯃꯇꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯎꯖꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯁꯒꯣꯜ ꯊꯧꯕ ꯂꯤꯆꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯔꯤꯕꯗꯣ ꯃꯁꯥꯗ ꯑꯅꯥꯕ ꯐꯥꯎꯗꯕꯒꯨm ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯤꯆꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯊꯨꯒꯥꯏꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯣꯏꯗꯨꯅ ꯄꯨꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯍꯣꯏꯗꯨꯅ ꯄꯨꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯝ ꯑꯗꯨꯗ ꯍꯣꯏꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯊꯕꯛ ꯁꯨꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯥꯃꯨꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯣ ꯄꯔꯞ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯔꯝꯃꯤ ꯁꯥꯃꯣꯗꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯆꯠꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯂꯥꯛꯂꯒꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯒꯅꯨ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯁꯥꯃꯨꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯗꯣ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯀꯧꯔꯔꯤ ꯑꯗꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯊꯝꯕꯧꯁꯨ ꯂꯥꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯈꯪꯕꯅꯤꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯩꯃꯥ ꯂꯥꯏꯕꯤ ꯑꯃꯥꯏꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯥꯈꯠꯂꯧꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯧꯈꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯁꯨ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯔꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯐꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯧꯈꯠꯇꯨꯅ ꯐꯝꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯀꯩꯗꯧꯕ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯉꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯒꯤꯅꯦꯍꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔ ꯂꯩꯗꯅ ꯑꯣꯖꯥꯒ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯩꯗꯧꯕ ꯍꯥꯏꯌꯨ ꯇꯥꯟꯅꯁꯤꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯉꯍꯥꯟꯋꯥꯏ ꯊꯦꯡꯅꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯥꯏꯒ ꯃꯍꯨꯠ ꯁꯤꯟꯅꯔꯒ ꯂꯥꯏ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯩꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕꯗꯣ ꯃꯗꯨ ꯑꯩꯉꯣꯟꯗꯗ ꯊꯣꯛꯂꯔꯤꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯃꯥꯏꯕꯤ ꯃꯗꯨ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇꯕꯨꯗꯤ ꯄꯛꯊꯦꯡ ꯊꯦꯡꯅꯕ ꯇꯁꯦꯡꯅ ꯃꯗꯨꯕꯨ ꯊꯣꯛꯂꯨꯔꯕ꯭ꯔꯅꯦ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯥꯃꯣꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯅ ꯂꯥꯏꯃꯨ ꯑꯃꯅꯅꯦ ꯏꯆꯥꯅꯨꯄꯥ ꯁꯥꯗꯨꯅ ꯂꯩꯔꯤ ꯉꯥꯏꯈꯣ ꯅꯪꯗꯤ ꯃꯇꯨ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣꯅꯦ ꯑꯩꯅꯅꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯌꯦꯡꯕꯗ ꯎꯔꯕꯅꯦ ꯃꯤ ꯑꯣꯖꯥ ꯅꯪꯕꯣ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯊꯕꯛꯇꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯂꯥꯏꯔꯝꯂꯦꯟꯒ ꯃꯤꯔꯝꯂꯦꯟꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯔꯕ ꯄꯜ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯜ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯅꯗꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯊꯣꯡ ꯍꯥꯡꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯂꯤꯕ ꯃꯤꯁꯛꯇꯨ ꯃꯗꯨ ꯍꯥꯟꯅ ꯈꯪꯗꯣꯛꯄꯅ ꯆꯨꯝꯒꯅꯤꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤꯗꯤꯅꯦ ꯑꯩ ꯈꯔ ꯆꯤꯡꯅꯕꯁꯨ ꯂꯩ ꯅꯪꯅ ꯆꯤꯡꯅꯕ ꯉꯥꯛꯇ ꯑꯁꯦꯡꯕꯗꯨ ꯑꯗꯨ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯅꯦ ꯀꯨꯝꯕꯤꯔꯩ ꯍꯥꯏꯗꯅ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩ ꯃꯥꯅꯅꯦ ꯁꯤꯟꯇꯥꯛ ꯐꯤꯗꯥꯛꯇꯅ ꯂꯝꯕꯤ ꯀꯌా ꯄꯤꯕꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗꯨꯗ ꯂꯤꯝꯐꯨ ꯉꯥꯡꯅꯔꯤꯕꯅꯤ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒ ꯇꯥꯟꯅꯕꯗꯒꯤ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯍꯤꯡꯆꯥꯕꯤ ꯁꯥꯟꯅꯕ꯭ꯔꯥ ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ ꯀꯩꯅꯣꯃ ꯇꯧꯏ ꯐꯔꯦ ꯀꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯣ ꯀꯣꯝꯕꯤꯔꯩ ꯍꯥꯏꯕꯅꯤ ꯀꯣꯝꯕꯤꯔꯩ ꯉꯥꯏꯈꯣꯟꯍꯦ ꯀꯣꯝꯕꯤꯔꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯒꯤ ꯃꯅꯥꯛꯀꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯨꯄꯤꯗꯨꯔꯅꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯇ ꯂꯩꯖꯗꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯣꯖꯥꯗꯤ ꯀꯝꯗꯧꯅ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯊꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡ ꯆꯠꯇꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯔꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯥꯏꯕꯤꯗꯣ ꯕꯦꯔꯥ ꯈꯔ ꯀꯥꯕꯅꯤ ꯉꯍꯥꯟꯃꯨꯛꯁꯨ ꯂꯥꯏꯕꯨꯡꯒꯤ ꯂꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯂꯥꯏꯊꯣꯡ ꯍꯥꯡꯂꯨꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯊꯪ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈ꯭ꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯆꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯤꯕꯅꯤ
ꯑꯦ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯥꯏꯊꯣꯡ ꯍꯥꯡꯂꯨꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯅ ꯂꯥꯏꯊꯣꯡ ꯍꯥꯡꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯔꯤꯕ ꯇꯤꯟꯕꯨ ꯂꯥꯏꯃꯣꯠꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯅꯕ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯗꯨ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤꯁꯨ ꯃꯆꯥ ꯌꯥꯎꯖꯗꯕꯅꯤ ꯃꯗꯨ ꯌꯥꯎꯅꯅꯕ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯆꯥꯗꯣ ꯑꯗꯨꯃꯛ ꯌꯥꯎꯈꯤꯗ꯭ꯔꯦꯗꯅ ꯃꯗꯨꯗꯒꯤꯗꯤ ꯀꯧꯊꯣꯛꯂꯨꯔꯕ ꯂꯥꯏꯁꯤꯡꯗꯨ ꯑꯃꯨꯛ ꯊꯥꯈꯤꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯂꯥꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯁꯥꯟꯅꯕꯒꯤ ꯃꯈꯣꯏꯕु ꯀꯧꯊꯣꯛꯂꯨꯕꯒꯤ ꯑꯋꯥꯃꯟ ꯃꯊꯪ ꯄꯤꯔꯛꯄ ꯅꯤꯔꯛꯄ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯤ ꯑꯁꯨꯝ ꯆꯣꯟꯊꯈꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯦ ꯑꯣꯏꯔꯤꯕꯗꯨꯁꯨ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯑꯣꯏꯔꯕꯗꯤ ꯐꯕ ꯌꯦꯡꯉꯨꯗꯅꯁꯦ ꯇꯥꯏꯕꯪ ꯃꯤꯒ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯃꯈꯣꯏꯒ ꯁꯣꯛꯅꯁꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯂꯕ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯅ ꯍꯧꯖꯤꯛꯇ ꯊꯝꯂꯤꯕꯅꯤ ꯃꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯨꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯍꯟꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯇꯥꯟꯅꯕ ꯇꯥꯕꯅꯤ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯣꯖꯥ ngasi lakadra kamdogani ngasi numidang wadamdo ay laklage aduduga kari tawsiga haibado tanarasiko hoi adudi oja ay amuk yawjare hoi ai aduga ne polam chairam khara langam mohai kari polam langam sigo oja sumdoro hai manam naiba champrara kari noma thanamu aduga sindur khara thanamuko ai layama yenge hoi oja adudi ai amuk chachare yoro asumda haineraduna laibi do amaiba thambogi mayumdagi paraprap thoraklei masidagi ti mahak mayum jongunaba paraprap lai mahana mayum hek jawbaga magi machanupa samodo sumangda leptuna lerami maduda laibina haima ibungo nangte duta kaidoribno ima lakpa ngaramlibani nangdi kariga ibung ngaramliba ima bu kadaida chalubagi asida thabam khak chalubani kaidoribano nangbo sida changwa imungda ima ai thabam ta chaluge haima nangbu ngasai chatpa yadabro ai laga haiba ngaramlibro adugi nate deima ima dai hairamdragadi hek nuaitaba hoi chathuro numit tadringa dai hello hoi ima asumna hainarabagi tungda samodo thongalomda parap thokri matam aduda laibina man ai halakpa ngairamlibasi karino amadi leiba male magi sibu aina chaluriba thabaksi khanglaba jalane hoide khangninga khangjau asumna khallaga laibido imunglomda parapap changki matam aduta maninglomdagi mahaki mamung nupi adusu parap laklei matam aduta manimpuk laibina imung changki baduda ima halaklabro haiduna hangi matam aduda laibina hoi namgu maningda kaiduribano ne adumna wari watai sanaduna mani mamu imungda changkri somdana samodo parap amaibi kombiroi hoigi mayumda lai masidagi ti kombiroi hoigi mayum joroklabada samona abo kombirei asumna korokpadada kombirei ta imungdagi tholoi aduga haima nang laklibro chango asumna haiduna nakjet koyeng jengamaga samubu imungda kauksinduna phaminaduna wari sanari matam aduda samona ibo hauzik thabaksi yama lusalae samugi mama laibido madu thabak ama chatlui mana chatluriba thabak tu amai batanaba mari adu oiba taragadi ma ngasi ahing loisindaba yararoi kariguma man adumna sum taruklabadi hairaba amaiba mayam ama leibani maduna khanglabadi aikoi awafamda tagadoribani madugi sumathakta aikuna tawriba thabak singse lairibakta lairiba makoi singaduna loina makhangba mali hoi adumna aisu singnaribani ngarang su aingonda lewa mantraga solaga yengami kanana yengami ba kanana woini samogi mama laibini dana aidi samo saraga laibagi wani samo asenga makti natabanina aigi asing masaktamdo mahanga lewa solaga jengpada adumak ubajanida adudi nang ngasai ngon laga haiba yadro fare theko gane ibuton sanagasu nangna pau pikro hore numidangdo aigi sida punsi haidana adugane laibido loisindaba yararoi
ꯅꯈꯣꯏꯅ ꯃꯥꯟꯅꯔꯒꯅꯦ ꯂꯥꯏꯕꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯀꯣ ꯑꯦꯔꯥ ꯃꯥꯒꯨꯝꯕꯤ ꯑꯃ ꯂꯣꯏꯁꯤꯟꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯅꯦ ꯁꯠ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯩ ꯇꯧꯒꯦꯁꯦ ꯍꯦ ꯃꯅꯥ ꯃꯅꯤ ꯅꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯆꯤꯡꯅꯗꯅꯕ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯊꯕꯛ ꯇꯧꯕꯗꯅꯦ ꯁꯣꯏꯕ ꯁꯥꯍꯜꯂꯨꯀꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤꯗ ꯏꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯊꯦꯀꯣꯒ ꯏꯕꯣꯇꯣꯟ ꯁꯅꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯣꯏ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯃꯣꯗꯣ ꯍꯅꯨꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯅ ꯈꯜꯍꯧꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯞꯅ ꯃꯥꯏꯊꯤꯔꯛꯀꯗꯧꯔꯤꯅ ꯀꯗꯥꯏꯗꯁꯨ ꯃꯥꯏꯕꯤꯒꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯀꯧꯔꯨꯏ ꯀꯝꯗꯧꯅꯣ ꯁꯤꯗꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯝꯕꯤꯔꯩ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯂꯥꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯏ ꯊꯝꯕꯧꯗꯣ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯆꯤꯗ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯥꯏꯕꯤ ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯕꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯂꯥꯛꯄꯤꯔꯦꯗꯅ ꯑꯩ ꯑꯣꯖꯥꯅ ꯍꯥꯏꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯁꯤꯜ ꯂꯥꯡꯖꯔꯝꯂꯤꯕꯅꯤ ꯆꯪꯕꯤꯔꯛꯑꯣ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯒꯤ ꯌꯨꯝꯁꯤꯕꯨ ꯃꯃꯤ ꯁꯥꯃꯤ ꯏꯃꯝ ꯃꯝꯃꯤꯗ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤꯍꯩ ꯍꯤꯡꯒꯥꯏ ꯃꯅꯝ ꯌꯥꯝꯅ ꯅꯝꯃꯤ ꯂꯥꯏꯃꯨ ꯐꯠꯇꯕ ꯌꯦꯠꯂꯦꯅꯦ ꯑꯁ ꯑꯗꯨꯅꯤꯅꯦ ꯑꯣꯖꯥ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯖꯕꯗꯣ ꯐꯔꯦ ꯆꯪꯉꯁꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅꯃꯛ ꯊꯝꯂꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯥꯡꯒꯣꯜꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯊꯣꯛꯆꯔꯛꯂꯣꯔꯥ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯁꯥꯃꯣꯒꯤ ꯕꯕꯥꯗꯤ ꯎꯗꯦꯅ ꯃꯍꯥꯛꯇꯤ ꯊꯕꯛ ꯆꯠꯂꯝꯒꯅꯤ ꯍꯣꯏ ꯐꯔꯦ ꯊꯕꯛꯇꯣ ꯍꯧꯅꯅꯕ ꯇꯧꯔꯁꯤ ꯆꯝꯄ꯭ꯔꯥꯒ ꯁꯤꯟꯗꯨꯔꯒꯗꯨ ꯄꯨꯊꯣꯔꯛꯂꯣꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯥꯃꯣꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯄꯔꯞ ꯆꯪꯉꯛꯏ ꯑꯃꯥꯏꯕ ꯊꯝꯕꯧꯗꯤ ꯁꯥꯃꯣ ꯆꯪꯉꯛꯂꯤꯕꯗꯣ ꯎꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯀꯔꯤꯅꯣꯗ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯁꯥꯃꯣꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯃꯒ ꯁꯛꯇꯝꯗ ꯆꯪꯉꯛꯂꯤꯕꯗꯣ ꯊꯝꯕꯧꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯧꯅ ꯏꯃꯩ ꯄꯦꯝꯃ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯍꯌꯨꯝ ꯁꯤꯗꯕ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯂꯥꯏꯕꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯕꯤꯔꯒꯦ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯅꯦ ꯆꯪꯉꯛꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥ ꯁꯥꯃꯣ ꯅꯠꯇ꯭ꯔꯦꯅꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯁꯨ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯁꯥꯃꯣꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯥꯃꯣꯅ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯨꯛ ꯁꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯅ ꯌꯦꯡꯂꯛꯄꯅꯤꯅ ꯁꯥꯃꯣ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯃꯣ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯂꯥꯛꯂꯤꯕꯗꯣ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯑꯣꯖꯥ ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯊꯤ ꯐꯣꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯍꯦꯛ ꯈꯪꯈꯤꯕꯗꯅꯦ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯇꯨꯃꯤꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯁꯤꯀꯣ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯂꯕꯗꯤꯀꯣ ꯀꯩꯁꯨ ꯇꯧꯗꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯒꯦ ꯑꯁꯨꯝꯅ ꯄꯨꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯤꯉꯩ ꯋꯥꯃꯤꯟꯅꯔꯤꯉꯩ ꯁꯥꯃꯣꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯗꯣ ꯏꯁꯥꯈꯔ ꯉꯝꯗꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯣꯖꯥꯁꯤ ꯀꯧꯔꯒꯅꯦ ꯂꯥꯏ ꯈꯨꯔꯝꯂꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯃꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯒꯤ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯌꯦꯡꯕꯕꯨ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯆꯪꯉꯣ ꯏꯃꯨꯡꯒ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯃꯣ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯦ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯏꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯨ ꯎꯔꯦꯗꯅ ꯃꯗꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯃꯤꯠꯌꯦꯡ ꯅꯠꯇꯦꯅꯤ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯏꯕꯦꯝꯃ ꯅꯪ ꯊꯕꯛꯁꯦ ꯈꯔ ꯊꯨꯅ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯤ ꯈꯔ ꯊꯨꯅ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ
ꯀꯨꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯏꯕꯥꯅꯤ ꯆꯠꯀꯗꯕꯅꯤꯀꯣ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯝꯄ꯭ꯔꯥ ꯑꯃꯗꯤ ꯁꯤꯟꯗꯨꯔ ꯑꯗꯣ ꯂꯥ ꯂꯥꯇꯣꯜ ꯑꯃꯗ ꯍꯥꯞꯂꯒ ꯁꯨꯃꯥꯡꯗ ꯄꯨꯊꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥ ꯂꯥꯇꯣꯜ ꯑꯗꯣ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯊꯥꯡ ꯁꯨꯔꯤ ꯑꯃꯅ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯂꯤ ꯑꯗꯨꯝꯅ ꯈꯥꯏꯗꯠꯂꯕꯒꯤ ꯇꯨꯡꯗ ꯁꯤꯟꯗꯨꯔ ꯑꯗꯨꯗ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯪꯈꯥꯏ ꯇꯥꯔꯕ ꯆꯝꯄ꯭ꯔꯥ ꯑꯅꯤꯗꯣ ꯇꯞ ꯑꯃꯨꯛ ꯅꯝꯁꯤꯟꯅꯩ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯅꯞꯁꯤꯟꯅꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯪꯈꯥꯏ ꯈꯥꯏꯔꯕ ꯑꯗꯨꯒꯤ ꯀꯔꯛꯇꯒꯤ ꯃꯩꯈꯨ ꯀꯥꯔꯛꯏ ꯀꯥꯔꯛꯂꯤꯕ ꯃꯩꯈꯨ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯍꯤꯡꯒꯥꯏ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯨ ꯎꯔꯦꯗꯅ ꯁꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯃꯗꯤ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯕ ꯂꯝꯕꯤ ꯑꯗꯨ ꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ ꯑꯩꯅ ꯊꯤꯡꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩꯈꯨ ꯀꯥꯔꯤꯕꯁꯤ ꯎꯔꯦꯗꯅ ꯀꯥꯟꯅꯗꯦꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯥꯏꯕꯤꯅ ꯄꯣꯠ ꯃꯆꯩ ꯈꯔ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯝꯕꯧꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯄꯥꯟꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯂꯥꯏꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯏꯅꯦꯝꯄꯣꯛꯁꯤꯅ ꯉꯁꯥꯏꯁꯨ ꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯟꯗ ꯂꯩꯔꯝꯃꯣ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯣ ꯍꯥꯏ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯅꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯃꯣꯗꯣ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯅꯨꯄꯥ ꯑꯃꯒ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯁꯥꯃꯣꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯣꯗꯣ ꯈꯔ ꯆꯤꯡꯅꯩ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯀꯣꯝꯕꯤꯔꯩ ꯂꯩꯇꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯝꯅ ꯀꯧꯕꯗꯒꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯀꯣꯝꯕꯤꯔꯩꯗꯣ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯅꯥ ꯍꯪꯕꯅꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯀꯣꯝꯕꯤꯔꯩ ꯑꯩꯅꯤꯅꯦ ꯑꯃꯥꯏꯕ ꯊꯝꯕꯧꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯑꯃ ꯎꯕꯗ ꯍꯔꯥꯎꯒꯗꯕꯗꯣ ꯍꯔꯥꯎꯗ꯭ꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯒꯨꯝ ꯃꯁꯥꯗꯣ ꯏꯁꯨꯛ ꯁꯨꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅꯁꯨ ꯏꯅꯦ ꯑꯩ ꯌꯥꯎꯔꯛꯂꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣꯅꯦ ꯅꯈꯣꯏꯕꯣ ꯊꯕꯛ ꯆꯤꯜꯂꯀꯥꯟꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨ ꯊꯝꯕꯧꯅ ꯀꯔꯤꯅꯣꯗ ꯑꯃꯥꯏꯕꯤ ꯅꯪ ꯑꯩ ꯂꯥꯏꯕꯨꯡ ꯀꯌా ꯆꯠꯇꯨꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯈ꯭ꯔꯕꯅꯤ ꯂꯨꯅ ꯇꯤꯟꯅꯔꯛꯈ꯭ꯔꯕ ꯃꯔꯨꯞꯅꯤ ꯑꯩ ꯑꯃ ꯂꯥꯛꯄꯗ ꯍꯔꯥꯎ ꯇꯔꯥꯝ ꯀꯧꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯁꯥꯗꯨꯅ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤꯕꯒ ꯂꯩꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯀꯅꯥꯅ ꯈꯪꯈꯤꯕ ꯂꯩꯕꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯝꯕꯤꯔꯩ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯆꯤꯡꯅꯩ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯁꯥꯎꯒꯠꯂꯨꯔꯕꯗꯤ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯆꯪꯉꯛꯑꯣ ꯑꯩꯁ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯗꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯅꯣꯡꯃꯇꯪꯒ ꯂꯥꯛꯄꯤꯄꯣꯟꯇꯦ ꯑꯩꯈꯣꯏꯗꯒꯥꯁꯤ ꯅꯇꯥꯎ ꯑꯃꯥꯏꯕꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯥꯁꯤ ꯀꯥꯎꯕꯤꯈ꯭ꯔ ꯃꯥꯜꯂꯤ ꯅꯠꯇꯦꯗ ꯑꯃꯥꯏꯕꯤ ꯑꯩꯁꯨꯅꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯨꯗ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯑꯃꯔꯣꯝꯗꯕꯨꯗꯤ ꯍꯣꯏ ꯆꯨꯝꯃꯤ ꯏꯇꯥꯎ ꯂꯩꯈꯤꯗꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯟꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯃꯥꯏꯕꯤꯁꯨ ꯅꯍꯥ ꯑꯣꯏꯔꯤꯗꯣ ꯑꯩꯁꯨ ꯅꯍꯥꯅꯤꯗꯣ ꯑꯩꯅ ꯆꯠꯂꯨꯔꯒ ꯀꯅꯥ ꯀꯔꯤ ꯀꯔꯥ ꯉꯥꯡꯅꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯗꯨꯛ ꯂꯥꯛꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯋꯥꯔꯧꯅꯔꯒꯨꯝꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯈꯣꯏꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯅꯤꯡꯗꯅ ꯑꯗꯨꯛ ꯂꯥꯛꯂꯤꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯁꯨꯝꯗꯧꯕꯅꯤꯅꯦ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯤꯅ ꯉꯍꯥꯟꯋꯥꯏ ꯂꯥꯏꯕꯨꯡꯗ ꯂꯥꯏꯔꯝꯂꯦꯟꯒ ꯃꯤꯔꯝꯂꯦꯟꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯅꯪꯈꯤꯗꯅ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯅꯍꯥꯛꯅ ꯃꯤꯔꯝꯂꯦꯟꯒ ꯂꯥꯏꯔꯝꯂꯦꯟꯒ ꯑꯅꯤꯒꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯨꯔꯕ ꯃꯥꯜꯂꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯉꯨ
ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯃꯠꯇ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯖꯥ? ꯅꯠꯇꯦ, ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯉꯁꯥꯏꯁꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯉꯔꯥꯡꯗꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯕꯤꯅ ꯏꯅꯦ, ꯀꯔꯤ ꯋꯥꯔꯤꯒ ꯁꯥꯟꯅꯈꯤꯕꯒꯦ? ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯃꯈꯣꯏꯅ? ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ꯫ ꯑꯃꯥꯏꯕꯤ, ꯀꯩꯅꯣꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯨ ꯍꯥꯏ, ꯑꯗꯨꯒ ꯍꯪꯂꯨꯔꯒꯁꯨ ꯈꯪꯗꯦꯕ ꯍꯥꯏ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯁꯥꯕꯨ ꯚꯥꯞ ꯇꯥꯖꯔꯤꯕ꯭ꯔꯥꯅꯦ? ꯍꯣꯏ, ꯐꯔꯦꯁꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯅꯍꯥꯛꯅ ꯉꯍꯥꯟꯋꯥꯏ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯅꯪ ꯇꯧꯕ ꯃꯥꯜꯂꯤ꯫ ꯏꯕꯦꯝ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯃꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯅꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯗꯨꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯩꯍꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯝꯂꯦ꯫ ꯃꯈꯣꯏꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ ꯑꯁꯨꯝ ꯁꯥꯡꯗꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯇꯒꯠ ꯇꯦꯛꯅ ꯂꯩꯔꯤꯗꯅꯁꯦ꯫ ꯂꯩꯇ꯭ꯔꯣ? ꯃꯌꯥꯝꯅ ꯑꯕꯣꯛ ꯀꯧꯅꯕꯒꯤ ꯋꯥꯅꯤ, ꯌꯦꯡꯕꯗ ꯆꯍꯤ 90ꯒꯤ ꯂꯩꯁꯥꯕꯤꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯈꯪꯏ, ꯅꯍꯥꯛ ꯑꯁꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ꯫ ꯅꯃꯤꯠꯇ ꯅꯆꯥꯁꯨ ꯎꯗ꯭ꯔꯦ, ꯑꯗꯨꯒ ꯅꯄꯨꯔꯣꯏꯕꯁꯨ ꯅꯧꯅ ꯀꯥꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯃꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯄꯨꯟꯁꯤꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕꯅꯣ? ꯀꯥꯟꯅꯗꯦ꯫ ꯏꯕꯨꯡꯉꯣ ꯁꯥꯃꯣꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯗꯣ ꯃꯗꯨꯒꯤ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯇꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯥꯏꯕꯤ ꯅꯪ ꯀꯌꯥꯗꯤ ꯃꯊꯣꯡ ꯆꯥꯔꯔꯣꯏꯍꯦ꯫ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯊꯕꯛ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯝꯕ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯉꯍꯥꯟꯋꯥꯏ ꯇꯧꯔꯝꯃꯤ ꯍꯥꯏꯗꯅꯕꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯇꯧꯅꯨ ꯀꯣ꯫ ꯏꯕꯨꯡꯉꯣ ꯁꯥꯃꯣꯗꯣ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯛꯂꯕꯅꯤ, ꯃꯍꯥꯛꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯅꯤ, ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯦ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ꯫ ꯍꯥꯏꯌꯨ, ꯁꯥꯃꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯂꯩꯕꯥꯛꯇ ꯂꯩꯔꯤ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯅꯪꯅ ꯀꯧꯊꯣꯛꯀꯗꯕꯅꯤ, ꯀꯧꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯑꯣꯟꯅꯒꯗꯕꯅꯤ꯫ ꯁꯦꯡꯅ ꯈꯨꯝꯃꯨ, ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯈꯪꯗꯦ꯫ ꯁꯥꯃꯣꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯊꯥꯖꯗꯦ꯫ ꯃꯍꯥꯛ ꯃꯁꯥ ꯄꯨꯔꯒ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄꯤꯌꯨ꯫ ꯌꯧꯕꯤꯔꯣ꯫ ꯀꯌꯥꯗ ꯃꯉꯛ ꯀꯜꯂꯤꯕ ꯃꯥꯏꯕꯤꯅꯣ? ꯐꯔꯦ, ꯅꯪꯅ ꯉꯝꯕꯅ ꯑꯃ, ꯑꯩꯅ ꯉꯝꯕꯅ ꯑꯃ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯃꯥꯏꯕꯤ ꯂꯥꯏꯕꯤ, ꯑꯣꯖꯥ, ꯆꯠꯂꯁꯤ, ꯀꯥꯟꯅꯗꯦ꯫ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖ ꯆꯠꯆ ꯅꯣꯟꯖꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯦ ꯑꯃꯥꯏꯕ ꯊꯝꯕꯧꯅꯤꯅ ꯊꯝꯕꯧ, ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯒ ꯄꯨꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯝꯕꯤꯔꯩꯅ ꯈꯜꯍꯧꯏ, ꯃꯁꯤꯒꯤ ꯊꯝꯕꯧ ꯍꯥꯏꯕ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯂꯨꯔꯕ ꯂꯥꯏ ꯀꯌꯥ ꯃꯍꯥꯛꯅ ꯂꯩꯇꯥꯏꯅꯔꯤꯕꯅꯤ꯫ ꯋꯣꯛꯄꯨ ꯋꯣꯛꯅꯔꯕꯗꯤ ꯍꯤꯡꯗꯦ ꯍꯥꯏꯅꯔꯤꯕ ꯇꯥꯡꯖꯤꯡ ꯏꯄꯥ ꯐꯥꯎꯕ ꯃꯍꯥꯛꯅ ꯇꯥꯏꯅꯔꯕꯗꯤ ꯑꯗꯨꯃꯛ ꯐꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯊꯋꯥꯏꯗꯪ ꯃꯥꯡꯂꯕꯗꯤ ꯐꯩꯗꯣ, ꯑꯊꯤꯕ ꯃꯤꯡꯆꯠ ꯐꯪꯂꯕꯗꯤ ꯑꯣꯟꯊꯣꯛꯄ ꯇꯟꯒꯗꯧꯔꯤꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯝꯕꯤꯔꯩꯗꯣ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯃꯗꯤ ꯂꯥꯏꯕꯤꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯃꯗꯤ ꯂꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯥꯃꯣꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ "ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ "ꯏꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯅꯆꯥ ꯑꯩꯕꯨ ꯊꯥꯖꯕꯤꯗꯗꯨꯅ ꯃꯥꯏꯕ ꯄꯥꯏꯕꯤ ꯇꯥꯟꯅꯗꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯃꯃꯥ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ꯫ ꯃꯁꯤꯗ ꯅꯪꯅꯅꯦ ꯈꯨꯠ ꯊꯤꯟꯖꯤꯟꯐꯝ ꯊꯣꯛꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗꯅ ꯑꯃꯥꯏꯕ ꯊꯝꯕꯧꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯑꯃꯥꯏꯕ, ꯅꯪꯁꯨ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ꯫
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯨꯝꯕ ꯁꯣꯏꯅꯥꯎ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯑꯃꯥꯏꯕ ꯊꯝꯕꯧꯅꯤ ꯅꯪꯗꯨꯝ ꯈꯨ ꯁꯦꯜꯂꯨ ꯑꯔꯦꯝꯕꯗꯅꯦ ꯅꯨꯔꯣꯛꯇ ꯂꯩꯕ ꯐꯥꯎꯕ ꯐꯪꯂꯣꯏ ꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯏꯕꯤꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯐꯔꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯩꯅ ꯉꯁꯥꯏ ꯂꯝꯕꯤ ꯆꯠꯄꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯅꯍꯥꯛ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯑꯩ ꯀꯥꯎꯖꯔꯣꯏ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯁꯥꯕꯣ ꯆꯠꯂꯒꯦꯅꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯣ ꯄꯔꯞ ꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯣꯁꯨ ꯏꯃꯨꯡ ꯂꯣꯝꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯥꯏꯕꯤꯗ ꯏꯃꯥ ꯇꯥꯃꯣꯁꯤꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯤꯌꯦ ꯍꯦ ꯃꯥꯟꯅꯔꯔꯣꯏꯗꯕꯅꯤ ꯃꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇꯦ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯑꯣꯟꯕ ꯍꯤꯡꯆꯥꯕꯅꯤꯅꯦ ꯁꯦ ꯀꯩꯅꯣꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯗꯤ ꯑꯁꯦꯡꯕꯅꯤ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯣ ꯈꯔꯅꯦ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯁ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯥꯃꯣꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯃꯣꯗꯣ ꯊꯦꯀꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯦꯀꯣꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯨꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯨꯏ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯍꯥꯟꯅꯅ ꯏꯕꯣꯇꯣꯟ ꯁꯅꯥꯁꯨ ꯂꯩꯔꯝꯂꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯦꯀꯣ ꯑꯃꯗꯤ ꯁꯥꯃꯣꯅ ꯇꯥꯗꯁꯨ ꯂꯩꯕꯤꯔꯝꯃꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯪꯉꯣ ꯑꯣ ꯀꯔꯤꯅꯣꯅꯦ ꯇꯥꯗꯅ ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯍꯧꯔꯝꯗꯕꯤꯗ ꯏꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯈꯤꯇꯪ ꯇꯣꯉꯥꯟ ꯇꯥꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯣ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯕꯣꯛꯇ ꯑꯐꯝ ꯄꯨꯝꯅꯃꯛ ꯍꯪꯉꯣ ꯑꯗꯨꯒ ꯈꯪꯂꯔꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯀꯣꯝꯕꯤꯔꯩꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯋꯥꯔꯧꯅꯕ ꯌꯥꯗꯦꯀꯣ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝꯅꯤ ꯏꯕꯨꯡꯉꯣ ꯏꯕꯣꯇꯣꯟ ꯁꯅꯥꯁꯦ 마수 거리 놈의 떠오래 하이다나 아이가 따나발 락리버니 너코이 아니나 락리바 시금나 나이코 너코이 아니나 거리 떠오라바 하이 사모 낭기나 말라이비도 ngasai amai ba mapuraga aigi naka laklammi karino tawribadubo nangbu karimata khamhodabro ibo ai sumadugi matangda chingnaba khadi leraga karimadi khanghodri makoina halakpada batam khangmani ado ngasi ahingsida laibidu loisalagi ibo mado tawdaba yadrabani ngaiko laibi loisinbadi araibani tawdabu thambo haiba amaibado madu maru oina loisingadabani मानिने अखोई यंगब ओरकदौरिबसे मादी अखोइना तौरिबा थबकसिंगसिगी मरमदा लोइनमक खांगबनी अदुगा लाइबिदी करिसु खांगदबनी मरमदुनने थंबौ हाना लोइसनगदबनी थंबौ लोइसनख्रबदी लाइबी लोइसनबदी खुकापी काबदा लोइगदौरिबनी अदुबु इबो थंबौ लोइसनबा हाइबसिदी अराइबा थबक मदि नत्ति महाको लोइसननबा होनरुबा हाइबसि अरेंबा तादुना तोकपदी सोइद्रबनी ngasai aina maga wari sanabada mahana ingoda thamka torami karigumba magi mayuk lere lereklabadi ai bisu awa phamda tagani norok ta phawa lehello yedana hairami bani madugi amaibado kharadi ngamba malibo summi makse kharada nati wokhak ngamba amaibani aikhuna tawriba thaba asigi matangda ma hana loina makhangbani mahakna bo saruklabadi aikhoi ga se karsu lebanati adubu mahak sawandabida tumina themlagane अचेंब तंजा ngairaga mahapu yaibi logedabani phare theko ibo nangdadi kaimda tawdribro ibo aingondadi kaimba tawdri yumgi mi punama aise mokoi gi macha nupa theko ni haidana adumak leiribani phai aduga ibo ton sana nangna kaidawraba abo aisi aigi nupina maiba maibi yengura male ha karigi yenguriba madi बोट मया यौसिल्लक्पा सिदा कनाना कागनी खोटकनी अदगी मीना तिनेट लायप लैब्रा हाइदना अदु गेंगरुबा जानी अदुद माइबदुना अंथोना थीना फाउलबा जानीदा नंगल लेमिनरिबा नुपादु तिनमु लाइमु फत्तबा हिंचाबनी हाइदना मरदगी निसे माना इंगोदा चिंगदबा हरुलिबसे मरमदुना करी तौसिगे हाइबदु इबु कतना जगे हादुना लाक्चरिबनी इस
ꯊꯕꯛ ꯑꯁꯤꯗꯤ ꯅꯣꯡꯃꯒꯤ ꯂꯨꯁꯤꯜꯂꯛꯂꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯁꯨꯅꯦ ꯀꯗꯥꯏꯗꯁꯨ ꯚꯣꯠ ꯂꯦꯞꯀꯦ ꯍꯥꯏꯔꯨꯔꯤꯕꯅꯣ ꯏꯅꯦ ꯚꯣꯠ ꯂꯦꯞꯄꯒ ꯑꯃꯨꯛꯇꯪ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤꯅꯦ ꯑꯩꯒꯤ ꯏꯈꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯝꯂꯕꯗꯤ ꯏꯅꯦꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯤ ꯃꯊꯪ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅꯦ ꯏꯕꯣꯇꯣꯟ ꯁꯅꯥ ꯏꯕꯣ ꯇꯥꯛꯄꯤꯌꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨꯅꯦ ꯉꯁꯤ ꯑꯍꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯑꯗꯨꯒ ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤ ꯑꯗꯨꯁꯨ ꯉꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯕꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯃꯥꯟꯅꯔꯒ ꯅꯝꯁꯤꯟꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯣ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯦꯡꯅꯁꯤꯒꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯣꯏ ꯂꯥꯛꯑꯣ ꯑꯩꯒꯤ ꯑꯁꯤꯗ ꯑꯗꯨꯒ ꯊꯕꯛꯇꯣ ꯇꯧꯔꯁꯤ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯃꯣ ꯑꯃꯗꯤ ꯊꯦꯛꯀꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯏꯕꯣꯇꯣꯟ ꯁꯅꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯁꯥꯃꯣ ꯑꯃꯗꯤ ꯊꯦꯛꯀꯣ ꯃꯈꯣꯏ ꯐꯠꯇ꯭ꯔꯕ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯀꯌꯥ ꯊꯨꯒꯥꯏꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯣꯠꯄ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯁꯥꯃꯣꯅ ꯑꯁ ꯄꯨꯈ꯭ꯔꯤꯗꯨ ꯁꯦꯡꯉꯨ ꯍꯥꯏꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯀꯔꯤꯒꯤꯅꯣꯅꯦ ꯏꯇꯥꯎ ꯄꯨꯈ꯭ꯔꯤ ꯑꯗꯨꯛ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯄꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯧꯅ ꯑꯦꯔꯥ ꯏꯇꯥꯎ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯁꯦꯡꯗꯣꯛꯂꯨꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏ 8 ꯑꯗꯨ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏ ꯂꯥꯏꯔꯕꯛꯇ ꯌꯧꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯎꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯎꯕ ꯐꯪꯖꯔꯤꯕꯗꯨꯗꯤ ꯍꯟꯇꯛꯃꯨꯛꯀ ꯎꯕ ꯐꯪꯂꯕꯗꯤ ꯑꯩꯗꯤ ꯑꯕꯣꯛ ꯑꯃꯥꯏꯕꯤ ꯀꯨꯝꯕꯤꯔꯩꯗꯨ ꯑꯣꯏꯅ ꯎꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯅꯅꯕꯒꯤꯗꯃꯛ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯅ ꯊꯨꯒꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯇꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯝꯂꯤꯕꯗꯣ ꯎꯔꯦ ꯃꯨꯁꯤꯟ ꯃꯨꯕ ꯃꯇꯨꯝ ꯑꯗꯣ ꯏꯔꯪ ꯂꯪꯉꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯜꯂꯤ ꯃꯗꯨ ꯎꯕꯗ ꯊꯦꯛꯀꯣꯅ ꯁꯤꯗꯤ ꯕ꯭ꯂꯦꯛ ꯗꯥꯏꯃꯟ ꯅꯠꯇ꯭ꯔꯣ ꯀꯗꯥꯏ ꯌꯦꯡꯒꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯋꯣꯝꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯍꯥꯟꯗꯒꯤ ꯊꯤꯔꯤꯕ ꯄꯣꯠꯇꯨꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯄꯣꯠꯁꯤꯕꯨ ꯉꯍꯥꯟꯗꯒꯤ ꯅꯈꯣꯏꯅ ꯊꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯒꯦ ꯁꯤꯕꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯍꯥꯟꯋꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯏꯇꯥꯎ ꯃꯁꯤ ꯅꯪ ꯑꯩꯅ ꯍꯦꯛꯇ ꯈꯨꯟꯒꯦ ꯍꯥꯏꯕꯗ ꯐꯪꯕ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯐꯪꯕ ꯄꯣꯠꯁꯛꯅꯤ ꯃꯁꯤ ꯐꯪꯂꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯌꯣꯟꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯈꯪꯂꯛꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯀꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯥꯃꯣ ꯑꯩꯒꯤꯗꯤ ꯍꯣꯠꯅꯗꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯃꯣꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯅꯨꯡꯗꯨꯝ ꯑꯃ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯅꯨꯡꯗꯨꯝ ꯑꯃꯗ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯅꯨꯡꯗꯨꯝ ꯑꯗꯣ ꯀꯥꯏꯔꯤ ꯑꯗꯨꯝꯅ ꯀꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤꯁꯨ ꯑꯃꯨꯕ ꯃꯆꯨꯗꯣ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯣ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯒ ꯊꯦꯛꯀꯣ ꯃꯕꯥꯅꯤ ꯌꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯃꯊꯪ ꯐꯪꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯨꯗꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯪ ꯊꯨꯒꯥꯏꯅꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯤ ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯃꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯉꯍꯥꯟꯗꯒꯤ ꯄꯨꯜꯂꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯏꯇꯥꯎ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯨꯝꯂꯕ ꯕ꯭ꯂꯦꯛ ꯗꯥꯏꯃꯟ ꯑꯁꯦ ꯐꯪꯂꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯔꯝꯂꯦꯟꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯍꯟꯕ ꯌꯥꯅꯕꯒꯤ ꯑꯌꯥꯕꯗꯨ ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨꯅ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯄꯤꯔꯛꯂꯕ ꯖꯥꯠꯂꯣ ꯏꯇꯥꯎ ꯑꯩꯗꯤ ꯃꯗꯨ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯍꯩꯁꯤꯡꯂꯕ ꯑꯃꯥꯏꯕ ꯑꯃꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯅꯅꯕ ꯍꯣꯠꯅꯔꯛꯀꯗꯕ ꯃꯥꯜꯂꯤ ꯏꯇꯥꯎ ꯑꯗꯨꯝꯅꯕꯨ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯈꯪꯗ꯭ꯔꯦꯅꯦ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯏꯇꯥꯎ ꯅꯣꯔꯣꯛꯇ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅꯒꯦ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯈꯤꯒꯗꯧꯕ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ
ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯂꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯤ ꯈꯔ ꯌꯥꯝꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯃꯊꯪ ꯃꯊꯪ ꯀꯣꯛ ꯅꯣꯝꯗꯨꯅ ꯈꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ, ꯇꯥꯎ, ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ, ꯅꯈꯣꯏ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯁꯨꯔꯝꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯍꯦꯟꯀꯠꯅ ꯊꯕꯛ ꯁꯨꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯊꯦꯡꯅꯕꯗꯨꯗ ꯉꯝꯂꯕꯗꯤ ꯅꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯔꯤꯃꯇ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯥꯏꯊꯤꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯅꯈꯣꯏꯕꯨ ꯀꯧꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕు ꯊꯥꯕ ꯉꯝꯂꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯁꯥ ꯉꯥ ꯇꯤꯟꯃꯨ ꯂꯩꯃꯨ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯊꯦꯛꯀꯣꯅ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯕ? ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯁꯤꯡꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯍꯥꯟꯃꯈꯩ ꯋꯥ ꯉꯥꯡꯗꯨꯅ ꯌꯥꯎꯔꯤꯕ ꯏꯕꯣꯇꯣꯟ ꯁꯅꯥꯅ, ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯑꯩ ꯍꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯈꯣꯏ ꯃꯗꯨ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯂꯥꯛꯂꯤꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯅꯈꯣꯏꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯈꯜ ꯑꯃꯅꯤ꯫ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯉꯝꯂꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯅꯈꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅ ꯉꯝꯕ ꯁꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯊꯋꯥꯏꯅꯤ꯫ ꯊꯋꯥꯏ ꯃꯁꯦꯟ ꯂꯥꯟꯊꯦꯡꯅꯗꯨꯅ ꯅꯈꯣꯏ ꯑꯉꯝꯕ ꯃꯁꯦꯟ ꯇꯥꯟꯅꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯉꯝꯂꯒꯅ ꯅꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯂꯤ, ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯉꯝꯂꯝꯂꯒꯅ ꯃꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯂꯥꯟꯐꯝ ꯑꯃꯅꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯅꯪꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯩꯖꯕ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯨꯃꯤꯠ 18ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 18ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 18ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯊꯥꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯇꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯃꯊꯪ ꯌꯥꯝꯊꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯁꯤꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯅꯕ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯇꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯊꯛꯇꯒꯤ ꯃꯩꯕꯨꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏ ꯍꯦꯛ ꯆꯧꯕꯒ ꯃꯁꯤ ꯂꯣꯡꯕ, ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯃꯃꯥꯏ ꯃꯃꯤꯠ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯗꯨꯒꯨꯝꯂꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯀꯌా ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯥꯏꯔꯤ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯣꯛꯅꯗꯕꯗꯤ ꯌꯥꯗꯦ, ꯊꯦꯡꯅꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯊꯦꯀꯨ ꯑꯃꯗꯤ ꯁꯥꯃꯣ, ꯏꯕꯣꯇꯣꯟ ꯁꯅꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯜꯂꯕ ꯁꯥꯃꯣ, ꯊꯦꯀꯨ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯪꯕ ꯑꯃꯗꯤ ꯀꯜꯂꯕ ꯅꯨꯡꯗꯨꯝ ꯀꯌꯥꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯑꯃꯗꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯐꯧꯕꯤ ꯍꯥꯏꯕꯒꯨꯝ ꯍꯥꯏꯗꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯔꯤ꯫ ꯑꯗꯨꯕꯨ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯁꯣꯝꯗ ꯇꯥꯏꯕꯪꯄꯥꯟꯗꯅ ꯀꯝꯗꯧꯔꯤ? ꯁꯥꯃꯣꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯥꯃꯣꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯃꯥꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯁꯤꯅꯨ, ꯑꯩꯅ ꯉꯝꯂꯒꯅ ꯃꯥꯕꯨ ꯉꯁꯤ ꯂꯣꯏꯁꯤꯟꯈꯤ꯫
asomna khallaga laibi tapna phamungdagi haugalakle aduga mek mak laudana kumtharaki adamna kumtharabagi tungda mahakna septhaduna jing'i asomna mahakna septhaduna jinglakpada saksangda laibigi machanupa samona karigumba ama tawduna leiribado mahakna uri madu ubadagidi laibina makhutta murum lewa khara solaga masata nanthei madugi matung mahak magi karomda parprap changlaga mahaki lukhumgi mopok makhada thamliba thang sori ado lokhorakli aduga thang sori adugi matonda murum lewa khara soli adamna tawbaduta murainaba thang sori ado ngangdainaba masuda onkhri masidagidi laibina chakhumlomda parprap asum sangi mahana adamna changakpada samodo leplaga leirami matamadu laibina ibungo nangdi sida kaidoribano ising thangbro nangbo adumna hangba aduda samu kari amata khumdi tumina adumak leptuna matung wansinduna lei masidagi laibina nangbu kaidorogimi haiduna hangi aduga mahakna kulei leiduna asum jingi adumna mahakna kulei leiduna jinglebasi karigumba posak ama thibani masidagi mahakna posak adu phamnaduna parprap sangsillaga posak adu ta paikhali aduga samugi matungda leplaga ibunga nambu kaidorogimi asomna hairaga mahana pariba posak adona samugi marengjumda pop thai matamadu to samodo yamna akiba khonjat amada laukhalai aduga mamayado onsilai aduga laibi gi manaktamna songsilai matawadu ubada laibi khangkhiduna masa pumba thakatkhri maramaduna makutta paiba sori laimaiga takhri aduga mahak handuktuna longna tui matamadu to samo songsilakna ba honai adubu haujik laibi na paikhiba mahana koithi thiraga laukhalakhiba pot aduna samugi mamai mamit khangdana pakanda kanseli matamadu samona iya lukhak sumchit asinasu ingonda kanjaba sari nang asi loirabani khangu yumgi mida natana thangnaba laikai singsu amata hagolaklaroi aina punamak sumkhrabani ngasidi nangi aroiba nubini laibi asamna hairaga songsilakna ba honarakpada laibi na khunglai thuna masa ado patlauna leithoklaga soria do khungatli aduga samoda nang chaksilakano kariguma chaksilaklabati aina pariba mahu mayai chelaba soifadraba sori asina nangbu matu kaktuna hatkari adumna laibina sori ado thangkalakpa adu ta samo mamit ado pangmang ngamruna mamit adu uisali aduga makuna khanjalaga ai aingoda aduma tangka torkano nang ngasi aroiba numini angna adugumlaba karisul leitaba khulai ama pairaga aina hangadaba nati khangunupi asamna hairaga songsilaknaba honai matamadu ta laibina mahana pariba sori aduna yamna kana hairi adumna hairakpaduda samugi mathabak aduda lenkhri adumna lenba aduta thanga lenkhiu maram mado chakthekpagum maikhu kari ngangsang ngangna maitangumna sungangi adumna tawbaduda samodo yamna wana masa ado thupsinduna chakthektuna ngangduna leiriba thabak aduda paisinduna khangi masidagi ti samodo hena sagalakli masidagi di mahak akiba yamna tamthiraba hingsai tamba amagi saktamdo onthoraklaga laibi bu hatlage matagum amuka sungsilai matamaduda laibi na soriyato yamna kanna hairi adumna hairaba su handakti samugi masara sokpa amata ngamdri aduga haujik sokhiba dusu tamna oisinkhri adumna tawringai matamaduda khanghaudana laibi ro wakhallama lakpataki mahak thong adu hangdoktuna maning thongnomda chentorakli mahana adumna maningnomda chentorakpadati laimu ama suleptuna leiramni madu ubadagidi laibida khali oh ngasidi aigi aroiba numit oiraba aina pairiba thang asinadi makhoida karibu tawrugari adubu aina angamba pangal puthokduna makhoibu lathingdaramgani asumna khallaga mahak khwangchet laksinduna thang soriado chejet paiduna samubu tholokpa ngaiduna leiri matamaduda samodo chaksang adugi manungdugi maninglomda yamna tapna ingna ngasidi nang sodana hatlagadabani haiduna karemnaba minu amaga loinana tapna thori adumna samona mapanda hek tholakpaga khanghaudana haujik laibina ukhiba laimu aduna chongsillaktuna samugi kallaba hakchang adubu segairage matagum ta paisalli aduga paiduna langi aduma torokpaduda samodi punga ngakhri laibi thingnaba ngamdringai laimu ama lakleba sina karomdagino haiduna masidagi di samona su lakleba laimu adubu paiduna langi adumna makoi masem nainirakpa aduda mafam aduti singnang sari adumna tawringai matamaduda amuka sukhanghaudana laimu ama mu phaujilakli
ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯅ ꯁꯥꯃꯣꯅ ꯑꯣꯜꯂꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯂꯥꯏꯃꯨ ꯐꯠꯇ꯭ꯔꯕ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯦꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯁꯥꯃꯣꯗꯣ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯥꯝꯕꯒꯨꯝ ꯃꯈꯣꯏ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤ ꯁꯣꯔꯤ ꯑꯗꯣ ꯆꯦꯠ ꯄꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯆꯤꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯥꯏꯕꯤ ꯀꯤꯒꯅꯨ ꯑꯩ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨ ꯑꯃꯅꯤ ngasi ahi ngasida amaiba thambau amadi nahak aduga thekogi mama amadi iboton sanagi nupi bisu haranabagi damakta makoina sarau sinkrabani maramadugui damak amaiba thambauna aikoi laimu singa sei magi yumsingda sangnabagi damakka thaklebani haujik amaiba thambau nangi thongalda nangbu ngaiduna leiri mahakna iboton sana amadi theko aduga nangena chanupa samugi thawai mirelbu lairibak noroktaki kauthoknabagi damakta yamna kana sillanglibani sillangliba asigi mathelama oina kombirei ngasi ahi ngasida loisindaba yadabani mahak loisinkraba matungdagidi haujikti lairamlenda norokta leiriba thawai mirel punamak taibang panasida kaugadoribani taibang panasidagi lounam tawduna satkraba thawai mirel punamak haujiksu makhoi lairibakta leiriba thawai mirel haibati aikoi gi isa isu sadun leiriba laimusing asigi thawai mirel aduga yamna kanna khana chainaba thokli maramaduna haujikti aikoi thintadana amaibi kombireibu mabu loisendaba yadabani maramaduna amaiba thambong nangbu thongkagda ngairi chalandaba tawsi amaibi adumna hairakpa aduda laibisu hoi haiduna yaraduna mahak para thongalomda thorakhi asumna laibi amati amaiba thambauto thongalomduda para thoraklaka makhoi amaibi hanubi kombiroi mayumda lai matamaduta kombiroi mayum maduta kombirena hanana kauduna thamkraba samo saduna leiriba laimu phattaba amati theko saduna leiriba laimu phattaba amadi iboton sana saduna leiriba laimu phattaba singadusu amaibi kombirigi mayupta loinamak leiramlei adumna leirambadata amaiba thambona mahakisu haijaba laiwatinwa mayama sunduna amaibi kombirigi mayumda changi matamaduda amaibi kombirisu mapanda thorakli matamaduda amaiba thambona kombirei nahana tawriba thabagasi athuba matamda loiselo nahana maram moiraga lairamblenda thamkhraba angangsing adubu nahana haujimak kauthoktuna aikhoida sinagadabani madu natrabati nahak ngasi aroiba oigadoribani adumna hairakpadutta amabi kombirei do yamna hauna nokli aduga aikhoidi na khoiste ngasi aihing loisilage haiduna thorang tawduna leiribani nakhoina tumlingai matamda loisillasi hainaduna adubu nakhonga thonga laklabanina nakhoi chinpham leiraroi asomna hairaga kombireina nukli matamadu laibina changsilaktuna kombirei gi manakta leplaga abo kombirei nangna tawribase yamna phattaba thabakni aigi isa singdu nangonda kari lankhidana nangna sigumba thabagase tawribano aduna athuba matamda aigi isa singdo ingonda sinabiyo adumna hairakpaduta kombireina haujikti madugi matam henkhri nangina chajing haujikti laireibakta laikhrabani laireibakta laikhraba nangina sa adubu aina karamna amuk laurugadoribano haidna yamna karimana nokli wafam adu tabada thambona ai loinama khangi amaibi nahangna ngangsing ado lokthokpa ngammi haibasi maramaduna nahangna yamna thuna samogi thawai mirelado kaugadabani aduga taibang pan amati lairamlen anigi tainafamda leiriba pandru leiriba hakchang polang aduta thawai biyodo hapsinduna aikoi gi ikutta sinagadabani wafam adu tabada amaibi kombireina mado kedungdo oithoktabani madugi mahi ai haiti asomna hairaga mahakti imga changkhiki tawi matam aduta laibina changsilaktuna kombiregi masam paidna jali aduga yamathuna aigi sadu piyu natrabadi nahak mafam asida hatoklagani haiduna phuruna ba tawri adumna torokpa aduta laibigi akoibada leiriba samo theko amadi iboton sanagi saktam lawduna leiriba laimusing aduna chongsilaktuna laibibu phuba hori adumna torokpa aduta thambuk changsilaktuna mahakna changsilakliba laimusing aduta mahakna pairakpa amuba machugi utmanba makum khara saithorokpadagi laimusing ado chaina phangduna mafam aduta yamna kanna awab khangli aduma torokpa aduta kombireina
ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯂꯥꯏ ꯈꯔ ꯀꯧꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯊꯝꯕꯧ ꯑꯃꯗꯤ ꯂꯥꯏꯕꯤꯕꯨ ꯀꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯝꯕꯧꯅ ꯐꯔꯦ ꯐꯔꯦ ꯃꯥꯏꯕꯤ ꯅꯪꯅ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯕꯅꯤꯅ ꯊꯝꯕꯧ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯕꯥꯛꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯅꯝꯕꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯂꯩꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯄꯨꯊꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯁꯨ ꯃꯁꯥꯗ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯍꯧꯔꯛꯏ ꯑꯗꯨꯃ ꯇꯧꯕ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯧꯅ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯗ ꯇꯥꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯨꯒꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯅ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯉꯝꯂꯣꯏ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯑꯃꯥꯏꯕ ꯊꯧꯕꯣꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯪꯅꯗꯨꯅ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯅꯣ ꯈꯔ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅ ꯂꯥꯏꯕꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯃꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯊꯣꯔꯛꯎ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯌꯥꯔꯔꯣꯏ ꯂꯥꯏꯃꯨꯁꯤꯡ ꯑꯁꯦ ꯑꯩꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯄꯣꯠ ꯆꯩ ꯀꯌꯥꯃꯔꯨꯝ ꯑꯃ ꯊꯤꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯃꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯅ ꯉꯝꯗꯨꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯆꯈꯥꯏꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯝꯅ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯈꯥꯎ ꯃꯌꯣꯝ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨ ꯊꯦꯡꯅꯕꯗ ꯃꯍꯥꯛꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯇꯩ ꯄꯣꯠ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯂꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯗꯨ ꯎꯕꯗ ꯂꯥꯏꯕꯤꯅ ꯑꯣ ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯉꯣꯟꯗꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯅ ꯀꯣꯝꯕꯤꯔꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯗꯤ ꯈꯥꯎ ꯑꯃꯨꯕ ꯃꯌꯣꯝ ꯑꯗꯨꯒ ꯄꯨꯟꯅ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯧꯅ ꯀꯗꯥꯏ ꯁꯤꯗ ꯄꯨꯁꯤꯜꯂꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅ ꯑꯃꯨꯕ ꯈꯥꯎ ꯃꯌꯣꯝ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯠꯅ ꯆꯥꯅꯈꯤꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃꯃꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯔꯝꯃꯤ ꯃꯗꯨꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯐꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯊꯝꯕꯧꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯃꯨ ꯑꯗꯨꯒ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯂꯛꯀꯦ ꯍꯥꯏꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯣꯝꯕꯤꯔꯩꯅ ꯈꯪꯂꯗꯨꯅ ꯃꯗꯣ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯕꯤꯕꯨ ꯈꯥꯝꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯅ ꯀꯣꯝꯕꯤꯔꯩꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯥꯏꯊꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅꯁꯨ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯀꯌా ꯑꯃ ꯁꯣꯟꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯣ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯀꯧꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯁꯥꯃꯣ ꯊꯦꯀꯣ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯁꯅꯥ ꯌꯥꯎꯅ ꯃꯈꯣꯏ ꯈꯔꯅꯗꯤ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯀꯔꯣꯝꯗꯒꯤ ꯀꯧꯔꯛꯂꯤꯕꯅꯣ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯤꯔꯝꯂꯦꯟꯗꯒꯤ ꯀꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯈꯪꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯆꯠꯅꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯀꯌా ꯑꯃ ꯁꯣꯟꯗꯨꯅ ꯀꯧꯕ ꯂꯦꯞꯇꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯝꯕꯤꯔꯩ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯒꯤ ꯈꯨꯠꯀꯤ ꯁꯔꯨ ꯑꯃ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯔꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯀꯠꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯣꯞ ꯊꯥꯗꯩ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯝꯕꯧꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨ ꯇꯦꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯦꯞꯇꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯃꯣ ꯊꯦꯀꯣ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯁꯅꯥ ꯃꯈꯣꯏꯁꯤꯡꯅ ꯆꯪꯈꯤꯕ ꯆꯐꯨ ꯐꯨꯝꯕ ꯃꯐꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯎꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯍꯨꯜꯂꯛꯂꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯕ ꯏꯁꯤꯡꯅ ꯅꯤꯛ ꯂꯥꯎꯅ ꯌꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯣ ꯁꯥꯃꯣ ꯊꯦꯀꯣ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯁꯅꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯏꯟꯅꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯝꯂꯦꯟ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯈꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯤ
Matam aduda sagol tongba nupa aduna pat adugi manungda luplo haiduna mayam aduda hairei masidagidi mayam ado pat adugi manungda loinamag lupi adomna lupa aduda chamo theko amati iboton sana makhoi yamna harauki asumna makoina irup lurba matung phawalakpadadi makoina lakriba luknung aduda phawalaklei adubu makoi bafam aduda chakpa ngamdraduna makok ngauduna long haithaki asumna makoi ahumna mafam aduda hek phawgatpaga haujikti makoi ahum sadun leiriba laimo ahum adusu mafam aduda tapna mami sami mangba horaklei aduma torokpadu thambongna khangli haujikti angang ahum ado mafam masida yorokle haiba adubu makoi karaida leiribano haibadudi makoi re khangbanati madamaduda thambongna kombireida makoi sing aduna lairamlenda chatlibadu karamba jagada chapano karamba lambidano haiduna yamna tattana hangi adubu kombireina swai haidu haibi yadri masidagidi laibina changsillaktuna kombireibu phuba horai adomna phuduna wahang hangba amadi kayan wat naiba aduta mahaksu khangba ngamjaduna loina ma haidurakli masidagidi laibi amadi thambongna mafam mado thadoklamlaga makoi luknung aduda lakli asomna makoina lakpa matamda makoi mathandanati thabak ado ngamloidabanina haujikti samogi mapa amadi thekogi mama mapa da pau piduna takpa mathau tai maramaduna makoi theko amadi iboton sanagi imung manungda taknabagi tamak makoi ahing aduda lakli asomna laklabagi tungda thong thinduna haudokli asomna mathang thong thinduna haudoklaga waram punamak lirabagi tungda haujikti nakoi gi asengba imung manung sing adugi miyoi sing punamak mafam amada taduna leiri aduna ikoi lawba chatlusi haiduna theko amadi iboton sanagi miyoi kyaga lonana samogi mamaga babaga su loinama haudoktuna mahaki imung manung hawduna haujikti luknung aduda lakli asomna lakpa matamdadi haujikti nongam phum torokli nongam phum torok aduda luknung aduda makhoni yori mafam ado hek yaubaga haujikti samo theko amati iboton sanasu mafam aduda gyan magdura taduna leirami masidagidi makhoi ahom punamak yumda punarakli masidagidi makhoi mathang amaiba thambongna mathang laitainaraba matungda haujikti kaisu tororoi makhoi lai khoirambadudi makhoina gyan taraba matungda khoiramlasi hairamlaga mahak mayum lomda hankhri asamna tawduna matamado haukhri mathangi ayukni ayuk aduda samo theko amati iboton sana makhoi ahomok punna magi mayumda hawgatnarei makhoina hawgatnarakpa matamdadi thokhreba punamak makhoigi manglan amagum lei matamaduta samona mahaki mama amadi mahaki nupida mahaki mamangda thokriba singado loinamak paw tamduna khanghalli adubu tholiba thodok adudi taibangda thoklibani adubu samogi mama laibi amadi mahaki nupi loinamaknadi karimata haidoktri madugi matung makhoi ahum punna lai ama khoiram thoksi haiduna thambongna ngarang hairam khibagi matungina ngasi ayuk asida makhoi punna kauksinduna lai ama khoiramki asomna lai khoirambagi maramado samo theko amadi iboton sanana hangi adubu makhoi imung manungna karimata haidoktri masidagidi thambongna waina makhoi ki manglana tholibato mangla nati asengbani haiduna loinamak bhab tahalami madugi matungda makhoina lai khoiramduna haujikti makhoi nena tana punsi hingki thaudok asigi matung hapta ama haukhre somdana amabi kombirei mahana tawramba thabak singado loina lepkhraba amati mahaki mateng panglamba laising adusu mahan phamda loina mak hanakhrabanina haujikti mahak hena sonjil laklei ngahan makhaidi laimu singaduna mahaki mateng pangbana mahaki masado tik launa nahawana dubak leibani adubu haujikti magi mateng panglamba lai punamak magi lairamblenda hanakhrabanina haujikti mahak yamna thina sonjil laklei hapta asida mahak haugat kangkhatpa phawba ngamsillaktri saukri amada nga thaduna mahak wakhal khanduna leiri asomna mahakna wakhal asum khalakpadagi mahakna wakhal lama khalai madudi mahakti matam kharagi manungda sodina sikragani adubu mangonda thina phuramba amati sai thanglamba amaiba thambau amati laibibu loisellamdanadi khak chatlaroi aduna aina sikhrabasu babani budi soidana hatoklamgani mabani na maram moiraga aina asiguma pibu masida leiribani haiduna amaibi kombireido yamna saukalakli masidagidi mahangna khangani haiduna ahing athengba aduta mahangna ngamda hawalaktuna mahangna hana sanaramba lairibakdadi laikidaba aduga
ꯍꯧꯖꯤꯛ ꯃꯤꯔꯥ ꯂꯝꯕꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯕꯨ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯧꯔꯛꯂꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏꯕꯤꯕꯨ ꯂꯣꯏꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯇ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯄꯥꯡꯊꯣꯛꯂꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯁꯨ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯇꯨꯝꯃꯝꯗꯥꯏꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯂꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗꯒꯤ ꯂꯥꯏꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯗꯨꯡ ꯆꯠꯄ ꯑꯃꯗꯤ ꯁꯣꯔꯣꯛ ꯁꯔꯥꯛ ꯄꯦꯔꯦꯛ ꯄ꯭ꯔꯥꯛ ꯂꯥꯎꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯅ ꯇꯥꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯕꯤꯅ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯩꯃꯥꯡ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯒ ꯍꯥꯠꯀꯗꯕꯒꯤ ꯆꯣꯡꯁꯤꯜꯂꯛꯀꯗꯕꯒꯤ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯑꯗꯨꯒ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯅꯈꯣꯏꯒꯤ ꯁꯤꯟꯊꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯃꯅ ꯑꯩꯈꯣꯏ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯊꯥꯔꯛꯄꯅꯤ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯥꯛꯅꯗꯨꯅ ꯍꯥꯠꯅꯤꯡꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯕꯤꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯕꯨ ꯆꯥꯛꯊꯥꯛ ꯍꯦꯟꯅ ꯄꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯃꯄꯨ ꯄꯥꯟꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯆꯤꯟꯖꯥꯛ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯔꯒ ꯆꯥꯛꯊꯥꯛ ꯇꯥꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯁꯦ ꯑꯩꯅ ꯍꯦꯟꯒꯠꯅ ꯄꯤꯔꯕꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯂꯥꯏꯕꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯥꯏꯕꯤ ꯂꯧꯒꯅꯤ ꯍꯥꯏꯕꯗꯣ ꯂꯧꯔꯣ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯅꯈꯣꯏꯗ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤ ꯆꯥꯛꯊꯥꯛ ꯇꯝꯒꯗꯧꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯃꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯍꯥꯠꯂꯕꯗꯤ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯒꯤ ꯊꯋꯥꯏ ꯄꯤꯒꯅꯤ ꯍꯥꯏ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯕꯤ ꯃꯊꯥ ꯈꯔ ꯁꯥꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯂꯥꯏꯕꯤꯅ ꯄꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯈꯣꯏꯒ ꯃꯥꯟꯅꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯔꯕ ꯃꯇꯨꯡ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡ ꯑꯗꯨꯗ ꯊꯤꯟꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯣꯠꯄ ꯑꯃꯗꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯗꯨꯡ ꯆꯦꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯔꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯊꯥꯡ ꯑꯗꯣ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯑꯃꯥꯏꯕ ꯊꯝꯕꯧꯕꯨ ꯍꯟꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯊꯝꯕꯧꯁꯨ ꯇꯥꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯝꯅ ꯊꯣꯔꯛꯄꯗꯗꯤ ꯂꯥꯏꯕꯤꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯝꯕꯧ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔ ꯂꯥꯏꯕꯤ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯅꯍꯥꯛꯄꯨ ꯍꯩꯇꯅ ꯂꯥꯏ ꯁꯥꯟꯅꯔꯨꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯑꯣꯖꯥ ꯃꯁꯦ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯇꯧꯔꯛꯄꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕ ꯈꯣꯌꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯝꯕꯧꯅ ꯃꯥꯁꯤ ꯍꯟꯗꯦꯗꯅꯀꯣ ꯐꯩ ꯑꯩ ꯇꯧꯒꯦ ꯈꯪꯒꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯥꯒꯤꯁꯨ ꯃꯥꯅ ꯁꯥꯟꯅꯖꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯅꯝꯅꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯨꯃꯤꯟꯅ ꯐꯝꯊꯔꯒ ꯈꯨꯕꯥꯛ ꯎꯅꯗꯨꯅ ꯂꯥꯏ ꯑꯃꯕꯨ ꯇꯥꯏꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯤ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯗ ꯑꯋꯣꯠꯄ ꯄꯤꯔꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯀꯣꯔꯧꯅꯣꯡ ꯑꯁꯤꯗ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯋꯥꯔꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕꯤꯌꯨ
ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯃꯍꯥꯛꯅ ꯈꯣꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯗꯨꯅ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒꯗꯣ ꯀꯟꯅ ꯁꯤꯛꯆꯟꯅꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯣꯝꯕꯤꯔꯩ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯠꯇꯨꯝ ꯑꯃꯅ ꯊꯤꯟꯕꯒꯨꯝ ꯆꯩꯅꯥ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯧꯔꯤ ꯂꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯑꯃꯥꯏꯕꯤ ꯂꯥꯏꯕꯤ ꯑꯃꯗꯤ ꯊꯝꯕꯧꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯨꯝꯕꯤꯔꯩꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨꯁꯤꯡ ꯑꯃꯗꯤ ꯊꯝꯕꯧꯒꯤ ꯂꯩꯖꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯅꯝꯅꯔꯛꯄꯗ ꯊꯝꯕꯧꯒꯤ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯤꯒꯗꯧꯔꯕ ꯀꯣꯝꯕꯤꯔꯩꯒꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯍꯟꯗꯨꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯊꯋꯥꯏ ꯑꯅꯤꯗꯣ ꯄꯤꯔꯣ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯀꯔꯤ ꯊꯕꯛꯁꯨ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯀꯥꯏꯅ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯧꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯂꯔꯣই, ꯉꯁꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯌꯥꯝꯂꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯅꯝꯅꯔꯝꯗꯕꯤꯗ ꯅꯪꯕꯨ ꯂꯧꯕ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯝꯕꯤꯔꯩꯅ ꯈꯪꯉꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯁꯦ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯝꯕꯤꯔꯩꯅ ꯉꯝꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯣꯜꯂꯛꯂꯤꯕꯗꯣ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯎꯅꯗꯅꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯎꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯜꯂꯛꯄ ꯂꯩꯋꯥꯅꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯃꯦꯠꯂꯛꯏ꯫ ꯑꯗꯨꯅ ꯈꯧꯔꯤ ꯃꯦꯠꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯑꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯤ, ꯂꯥꯏꯔꯣꯟ ꯁꯣꯟꯕꯁꯨ ꯂꯦꯞꯂꯤ, ꯃꯁꯥ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯀꯣꯝꯕꯤꯔꯩ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯤ꯫ ꯑꯁꯨꯝꯅ ꯀꯣꯝꯕꯤꯔꯩꯅ ꯍꯦꯛ ꯁꯤꯕꯒ ꯀꯣꯝꯕꯤꯔꯩꯒꯤ ꯊꯋꯥꯏ ꯃꯤꯅꯦꯜ ꯑꯗꯣ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯁꯤꯡꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯄꯨꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯣꯝꯗ ꯊꯝꯕꯧꯒꯤ ꯌꯨꯝ ꯑꯗꯨꯗꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯉꯝꯖꯕ ꯆꯥꯛꯊꯥꯛ ꯈꯔ ꯄꯤꯔꯕꯒꯤ ꯇꯨꯡꯗ ꯍꯜꯍꯟꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯕꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯊꯝꯕꯧꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯄꯣꯠꯂꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯗꯣ ꯍꯦꯛ ꯄꯣꯠꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯤ ꯑꯃꯗꯤ ꯊꯝꯕꯧꯁꯨ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫